Maya pun Ravi Shankar Chinguli Chalgi Makai Dagi Ikong Rana Kurum Jari Ngasi si Ai Chanapi Esmagaloina Lab Matau Jari Aduga Ngasigi Oina Tawjariba Lab Se Taseng Mugidi Hingna Bagi Lambi Tijabani Habasigi Ai episode Kara Haitare Live Kara Tawjakre Enduga Ngasi se Mapung Oina Equipment Mayamda Hena Mayam Githawal Tawbuda Nungaina Bagidamagta Equipment Kara Langsan Jage Habagi Pandamda Microphone Si Koi Sinajariba Microphone Se Awaiba Microphone Ata Oibne Microphone Da Base Tawjare Ngasi Mayamna Mateng Pangbirakpa Singdo Microphone Koi mic Oina Laina Bagidamagta Ngasi Live Sinjabani Haba Wafam Chima Hanba Maktuda Live Sibu Kona Yengbirakadoriba Amadi Hodi Live Sida Nungsibiduna Changbirakliba Koi Punamaki Mafamda Ikoknorna Ningsingjari Live Se Taseng Bugidi Mic Se Chakthokkiba Mic Se Yagidaba Mic Ama Ai Chanapi Resmana Pairiba Mic Sina Mic Sina Uluko Mic Sina Cinema 360 Dagi Wairakpani Nuga Aina Paijari Sina Koi Lekai Ki Sound Tawa Kaka Amadagi Waijabani Ngasigi Mapung Oiba Live Se Mayam Nungsibiduna Ravi Shankar Chinguli Chalbu Nungsibiduna Tengbang Pirakpa Duga Ravi Shankar Chinguli Chalbu Nungsibiduna Mateng Pang Pirakpa Sing Aduna Mic Amtang Leijage Wafam Sina Ihana Thamjaraga Laibang Nungbai Sei Amana Mayam Githawal Ahanbo Oina Tawjage Isai Mati Ama Zul Tamjage Koigi comment Sedum Thambiri Hello, check, hello. Komdram Bidit Durbatara Sapiro. Kohe Durbatara Dodi Kitang Farak Tadro Aina Ngai Kohe Ga Have Sum Koi Family Oina Leminamagi Nagi Koi Marumapa Oina Tinamagi Mong the Hajabani Mayam Lana Lubidana Hajari The Durbatara Dodi Resmana Durbatara Sadi Tabanunga Kitang Warkatana Kale Ain Saura Ain Sadi Mayam Silo Kaina Gidu Durbatara Gum Alambiyo Apai Valachilgum Makibi Karan yam tarakan sini Nom tarakadok mana mayam Koi Resmana Sakpada Nungsi Kita Baisai Kanbiyo Duga Mapung Oina Ina Masai Mamang Dasu Thamjakiba Ngasigo Oina Tekmang Virakpa Singado Koi Maningda Screen Nama Lejari Basida Markerna Ina Buhona Jage Duga Mingsu Lakthok Jage Duga Loina Egi Mic Apa Mic Chakthokki Baduna Ngasi Mic Paijariba Mic Ani Se Oaiba Ngatani Mic Se Leiba Ngamnabagi Haitare Mayamna Matek Pangbiyo Haiba Wafam Sina Hanbo Oina Thamjage Isai Khara Kudul Tamjage Haris Maibam Nasidi Mamana Pamboy na Tawzara Age.
ꯍꯔꯤꯁ ꯃꯥꯏꯕꯝꯒꯤ ꯃꯃꯥꯅ ꯄꯥꯝꯕ ꯁꯣꯏꯗꯅ ꯈꯟꯕꯤꯔꯛꯑꯣ ꯃꯃꯥꯡꯒꯤ ꯏꯁꯩꯗꯣ ꯍꯔꯤꯁ ꯑꯩꯁꯨ ꯑꯩꯅ ꯐꯥꯕ ꯑꯩꯅ ꯈꯪꯕ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯕꯦꯃ ꯕꯦꯃ ꯑꯊꯣꯛꯄꯝ ꯍꯦꯂꯦꯅꯥ ꯆꯦ ꯍꯦꯂꯦꯅꯥ ꯑꯩ ꯂꯥꯛꯑꯦꯀꯣ ꯆꯦ ꯍꯦꯂꯦꯅꯥ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯋꯦ ꯑꯩꯗꯤ ꯑꯩ ꯏꯆꯜ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯑꯩꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜꯒꯤ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯏꯆꯜꯅꯤ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯄꯥꯝꯕ ꯏꯁꯩꯁꯨ ꯏꯆꯟꯅ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯄꯥꯝꯕ ꯏꯁꯩ ꯈꯜꯂꯣꯗꯤ ꯍꯥꯏꯔꯔꯣꯏ ꯑꯩ ꯇꯜꯂꯦ ꯃꯥꯅ ꯍꯦꯛ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯐꯥꯗꯕ ꯈꯟ ꯈꯟꯅ ꯈꯜꯂꯛꯀꯗꯣꯏꯅꯦ ꯍꯔꯤꯁ ꯃꯥꯏꯕꯝ ꯃꯃꯥꯅ ꯄꯥꯝꯕ ꯑꯋꯥꯏꯕ ꯃꯄꯨꯒꯤ ꯕꯣꯅꯤꯌꯝꯅ ꯁꯛꯄ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯇꯧꯕꯗꯣ ꯑꯗꯨ ꯁꯛꯄꯤꯔꯛꯑꯣ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯈꯜꯂꯛꯀꯦ ꯑꯗꯨꯒ ꯁꯛꯂꯛꯀꯦ ꯑꯗꯨꯒ ꯍꯔꯤꯁꯇ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥꯗ ꯍꯥꯞꯆꯔꯤꯕ ꯌꯨꯇꯨꯕ ꯂꯤꯡꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯥꯒ ꯂꯣꯏꯅꯅ ꯇꯧꯖꯔꯤꯕ ꯂꯥꯏꯚꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯋꯥꯏꯕꯅꯤ ꯏꯁꯥꯒꯤ ꯑꯝꯇꯪ ꯄꯥꯏꯕ ꯉꯝꯅꯕ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦꯀꯣ ꯕꯦꯃ ꯕꯦꯃ ꯑꯊꯣꯛꯄꯝ ꯍꯦꯂꯦꯅꯥ ꯔꯦꯁꯃꯥꯅ ꯄꯥꯏꯕꯗꯣ ꯆꯩꯔꯥꯎꯕꯒꯤ ꯁꯛꯅꯔꯁꯤ ꯑꯣ ꯌꯥꯝ ꯁꯥꯊꯤꯌꯦ ꯔꯦꯁꯃꯥꯅ ꯄꯥꯏꯗꯣ ꯆꯩꯔꯥꯎꯕꯒꯤ ꯁꯛꯅꯔꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯅꯦꯕꯀꯣ ꯑꯗꯨ ꯌꯥꯗꯦ 60/60 ꯑꯌꯥꯕ ꯑꯃ ꯂꯧ ꯑꯩ ꯉꯥꯏꯈꯣꯀꯣ ꯃꯥꯏꯛꯁꯦ ꯋꯥꯏꯔꯛꯄꯅꯤꯀோ ꯑꯋꯥꯏꯕ ꯃꯥꯏꯛꯁꯦ ꯑꯃꯨꯛ ꯃꯄꯨꯅ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯑꯩ ꯋꯥꯏꯖꯔꯛꯄꯅꯤ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯅꯠꯇꯦ ꯋꯥꯏꯔꯛꯄꯅꯤꯀꯣ ꯑꯗꯣ ꯋꯥꯏꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯃ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯨꯊꯤ ꯉꯥꯁꯦꯛꯄꯝ ꯀꯨꯏꯔꯦ ꯇꯥꯔꯨꯗꯕ ꯕ꯭ꯔꯣ ꯏꯁꯩ ꯈꯟꯕꯤꯔꯛꯑෝ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯆꯔꯛꯀꯦ ꯃꯨꯊꯤ ꯉꯥꯁꯦꯞꯄꯝꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯕꯥꯁꯤꯒ ꯀꯟꯅ ꯈꯣꯡꯂꯤꯉꯩ ꯍꯥꯏꯇꯥꯔꯦ ꯈꯣꯡꯉꯒ ꯍꯧꯖꯔꯛꯄ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯑꯃꯅꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗ꯭ꯔꯤ ꯊꯦꯡꯅꯕ ꯃꯤꯁꯛ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯅꯥꯎ ꯍꯥꯏꯖꯔꯦ ꯃꯥꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕ ꯍꯥꯏꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯏꯅꯥꯎ ꯍꯥꯏꯖꯔꯦ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯅꯥꯎ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯉꯣꯝ ꯂꯟꯊꯣꯏꯕ ꯏꯁꯩ ꯁꯛꯑꯒ ꯂꯩꯔꯣ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯉꯣꯝ ꯂꯟꯊꯣꯏꯕꯒ ꯂꯩꯕꯤꯔꯒꯗꯤꯀꯣ ꯑꯩ ꯄꯥꯎꯈꯨꯝ ꯑꯝꯇꯪ ꯄꯤꯖꯒꯦ ꯑꯗꯣꯝꯅ ꯂꯥꯟ ꯇꯧꯕꯤꯔꯤꯗꯣ ꯑꯩ ꯏꯁꯥ ꯌꯥꯎꯖꯧ ꯍꯥꯏꯅ ꯑꯩ ꯑꯃꯨꯛ ꯍꯪꯖꯒꯦ ꯑꯗꯣꯝꯗ ꯑꯩ ꯏꯁꯥ ꯌꯥꯎ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯒ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯂꯥꯟꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯏꯁꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯣꯝ ꯂꯟꯊꯣꯏꯕꯅ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯟꯁꯦ ꯌꯥꯎꯖꯒꯦ ꯑꯩ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯅ ꯇꯧꯖꯩ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯏꯕ ꯀꯃꯦꯟꯗꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯖꯕ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯈꯔ ꯊꯥꯔꯒ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯈꯔ ꯊꯥꯖꯕ ꯁꯤꯁꯤꯅ ꯑꯗꯣꯝꯗ ꯑꯀꯥꯏꯕ ꯂꯩꯔꯒꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯉꯣꯝ ꯂꯟꯊꯣꯏꯕꯅ ꯑꯗꯣꯝ ꯂꯥꯟ ꯌꯥꯎꯕꯤꯔꯝꯒꯅꯤ ꯂꯥꯟꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯂꯥꯟꯗꯣ ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯑꯗꯣꯝꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯑꯗꯣꯝꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯧ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯕꯅꯤꯀோ ꯑꯩꯒꯤ ꯀꯦꯞꯁꯟꯁꯦ ꯄꯥꯕꯤꯌꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯍꯧꯖꯔꯛꯄ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐ ꯈꯔ ꯇꯧꯖꯔꯒ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯕꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯂꯥꯟ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯟ ꯌꯥꯎꯖꯒꯦ ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ ꯃꯌꯥꯝ ꯃꯇꯦꯡ ꯈꯔ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯌꯨ ꯗꯥ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ ꯑꯗꯣꯝꯒꯤ ꯁꯞꯄꯣꯔꯠꯀꯤꯗꯃꯛꯇ ꯑꯗꯨꯒ ꯂꯟꯊꯣꯏꯕꯗ ꯁꯤꯝꯇꯪꯒ ꯄꯥꯎꯈꯨꯝ ꯄꯤꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯃꯨ ꯂꯩꯆꯜ ꯐꯦꯁꯕꯨꯛ ꯄꯦꯖꯅ
ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯤꯌꯁꯀ ꯂꯣꯏꯅꯅ ꯃꯇꯦꯡ ꯇꯧꯕꯤꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯥꯔ ꯀꯦ ꯅꯟꯗꯦꯁꯣꯔꯤꯒ ꯂꯥꯏꯞ ꯇꯧꯖꯈꯤꯕ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯂꯥꯏꯞ ꯇꯧꯖꯈꯤꯕ ꯏꯁꯩ ꯁꯛꯑꯒ ꯑꯗꯨꯒ ꯏꯆꯦ ꯎꯃꯣꯅꯤ ꯂꯥꯏꯞ ꯇꯧꯖꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯀꯅꯥ ꯀꯅꯥꯗ ꯄꯥꯡꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯂꯟꯊꯣꯏꯕꯅ ꯈꯤꯇꯪ ꯊꯤꯖꯤꯟꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩ ꯏꯁꯥꯗ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯐꯥꯎꯔꯛꯄ ꯋꯥꯈꯜꯗꯣ ꯊꯛ ꯂꯥꯎꯅ ꯀꯃꯦꯟ ꯄꯤꯕꯤꯒꯅꯨ ꯑꯝꯇꯪ ꯃꯨꯟꯅ ꯊꯤꯖꯤꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯛꯀꯅꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯄꯥꯗꯦ ꯑꯗꯣ ꯑꯗꯨ ꯅꯠꯆꯗꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯟꯊꯣꯏꯕꯗ ꯍꯥꯏꯖꯩꯗꯣ ꯂꯟꯊꯣꯏꯕꯅ ꯂꯥꯟ ꯌꯥꯎ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯥꯟ ꯌꯥꯎꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕꯅ ꯇꯧ ꯍꯥꯏꯕꯗꯣ ꯎꯞꯄꯨ ꯍꯥꯏꯔꯁꯨ ꯎꯞꯆꯒꯦ ꯂꯣꯡꯕꯨ ꯍꯥꯏꯔꯁꯨ ꯂꯣꯡꯖꯒꯦ ꯀꯥꯞꯄꯨ ꯍꯥꯏꯔꯁꯨ ꯀꯥꯞꯆꯒꯦꯕ ꯑꯗꯣ ꯂꯟꯊꯣꯏꯕ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯇꯤꯂꯣꯇꯃꯥ ꯇꯣꯟ ꯋꯥꯂꯥꯡꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯤ ꯁꯛꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯑꯉꯣꯝ ꯂꯟꯊꯣꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯕꯒꯤꯅꯤ ꯇꯥꯅꯤꯡꯉꯤꯁꯤ ꯂꯟꯊꯣꯏꯕꯒꯤ ꯇꯥꯅꯤꯡꯉꯤꯗꯣ ꯂꯟꯊꯣꯏꯕꯅ ꯇꯥꯅꯤꯡꯉꯤꯗꯣ ꯏꯁꯩꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯉꯥꯉꯣꯝ ꯁꯤꯕꯗꯥꯁ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯂꯥꯟꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯁꯣꯃꯀꯥꯟꯇ ꯊꯦꯡꯒꯨꯟꯖꯝ ꯏꯁꯩ ꯍꯧꯔꯁꯦ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯅꯥꯎꯕꯤ ꯌꯨꯝꯅꯥꯝ ꯂꯨꯄꯥ 10 ꯀꯥꯞꯄꯤꯔꯛꯏ ꯊꯦꯡꯛ ꯊꯥꯒꯠꯆꯔꯤ ꯌꯨ ꯑꯗꯣꯝꯅ ꯑꯉꯝꯕ ꯈꯔ ꯀꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯖꯦꯝꯁ ꯍꯨꯏꯔꯦꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯅ ꯊꯥ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ ꯌꯥꯏꯈꯣꯝꯕ ꯈꯨꯃꯟꯆꯥ ꯗꯥꯔꯥꯕꯤ ꯀꯣꯊꯥꯐꯝ ꯀꯥꯕ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯁꯣꯝꯅ ꯏꯔꯤꯁꯦ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯔꯂꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯟꯖꯨ ꯅꯍꯥ ꯇꯥꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯍꯤꯟꯗꯨ ꯅꯍꯥꯗꯨꯗꯤ ꯐꯣꯛꯀꯤ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯛꯄꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯃ ꯋꯥꯔꯧꯕꯤꯔꯅꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯂꯟꯊꯣꯏꯕꯅ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯇꯥꯛꯄꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯁꯣꯏꯗꯅ ꯔꯦꯛꯁ ꯇꯦꯛꯆꯥꯝ ꯈꯨꯔꯨꯝꯖꯔꯤ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯃꯇꯝ ꯁꯛꯄꯤꯌꯣ ꯉꯁꯤꯗꯤ ꯁꯛꯁꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯍꯧꯔꯁꯦ ꯌꯥꯝ ꯀꯨꯏꯅ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯏꯁꯩ ꯍꯥꯟꯅ ꯍꯧꯁꯤꯀꯣ ꯏꯁꯩ ꯍꯥꯟꯅ ꯍꯧꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯤꯡꯗꯣ ꯃꯅꯤꯡꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯏꯅꯕ ꯍꯣꯠꯅꯖꯒꯦ ꯕꯤꯀ꯭ꯔꯝꯁꯟ ꯚꯦꯕꯤꯟ ꯂꯥꯏꯔꯦꯟꯖꯝ ꯑꯍꯥꯟꯕꯗ ꯕ꯭ꯔꯣ ꯔꯕꯤꯁꯪꯀꯔ ꯑꯦꯟ ꯁꯤꯁꯇꯔ ꯔꯦꯁꯃꯥꯕꯨ ꯁꯦꯜꯌꯨꯠ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯂꯟꯆꯦꯟꯕ ꯑꯩꯒꯤ ꯏꯆꯜ ꯂꯛꯁꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯥꯞꯄꯤꯔꯛꯑꯦ 1,000 ꯑꯗꯨꯒ ꯑꯦꯗꯃꯤꯟ ꯁꯤꯡꯖꯃꯩ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤꯅ ꯁꯤꯃ ꯂꯥꯎꯊꯣꯛꯆꯔꯔꯣꯏꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯨꯟꯅ ꯂꯥꯎꯊꯣꯛꯆꯔꯒꯦ ꯃꯅꯤꯡꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯏꯖꯔꯛꯑꯒꯦ ꯏꯁꯩ ꯍꯥꯟꯅ ꯍꯧꯔꯒꯦ ꯏꯁꯩ ꯃꯌꯥꯝ ꯏꯁꯩ ꯍꯥꯟꯅ ꯍꯧꯔꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯛꯆꯒꯦ ꯈꯟꯖꯕ ꯏꯁꯩ ꯏꯁꯄꯤꯁꯤꯌꯥꯂꯤ ꯏꯁꯩ ꯑꯩꯈꯣꯏꯅ ꯈꯔ ꯁꯨꯝ ꯁꯛꯀꯦ ꯈꯟꯖꯈꯤꯕ ꯏꯁꯩꯁꯤꯡꯗꯨꯒꯤ ꯁꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯈꯜꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯈꯟꯕꯤꯔꯛꯑꯦ ꯋꯥꯈꯜꯒꯤꯁꯦ ꯍꯥꯟꯅ ꯁꯛꯆꯒꯦ ꯋꯥꯈꯜꯒꯤ
ꯑꯁꯤ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯃꯇꯦꯛꯁꯤꯒ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯝꯇꯪ ꯂꯥꯎꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯁꯨ ꯏꯗꯣꯏꯅꯤꯀꯣ ꯉꯁꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯏꯗꯣꯏꯅꯤ ꯁꯤꯗ ꯃꯇꯝ ꯈꯤꯇꯪ ꯂꯧꯅꯕꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯁ꯭ꯀ꯭ꯔꯤꯟ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯔꯦꯁꯃꯥꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯏꯔꯛꯀꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯏꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯅꯧꯕ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯄ ꯃꯤꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯗꯣꯛꯆꯔꯛꯏꯁꯤꯅ ꯃꯌꯥꯝꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯈꯔ ꯂꯩꯖꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯖꯃꯩ 360 ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯟꯁ ꯃꯌꯥꯝꯅ ꯒꯥꯏꯗ ꯇꯧꯕꯤꯗꯅ ꯃꯇꯦꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯅ ꯇꯧꯖꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯩ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯏꯆꯦ ꯅꯟꯗꯦꯁꯣꯔꯤ ꯏꯆꯦ ꯎꯃꯣꯅꯤ ꯑꯗꯨꯒ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯂꯥꯏꯞ 3 ꯇꯧꯖꯈꯤꯕ ꯁꯤꯗꯩꯁꯤꯗ ꯇꯥꯔꯛꯄ ꯁꯦꯟꯐꯝ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯨꯗ ꯆꯪꯈꯤꯕ ꯏꯁꯇꯤꯃꯦꯠꯁꯤꯡ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯂꯥꯏꯐꯁꯤꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯏꯛ ꯂꯩꯅꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯀꯥꯟꯗ ꯑꯩꯒꯤ ꯀꯦꯞꯁꯟ ꯑꯃ ꯊꯝꯖꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯩꯒꯤ ꯃꯥꯏꯛ ꯑꯃ ꯂꯩꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯍꯦꯟꯅ ꯗꯤꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯁꯥꯎꯟ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯥꯒꯤ ꯃꯈꯣꯟꯁꯦ ꯂꯥꯏꯚ ꯑꯣꯏꯅ ꯇꯥꯔꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯍꯣꯡꯕ ꯑꯣꯏꯕꯅꯤꯅ ꯐꯖꯕ ꯈꯣꯟꯖꯦꯜꯁꯤꯁꯨ ꯈꯔ ꯐꯤꯜꯇꯔ ꯇꯧꯈ꯭ꯔꯦ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯏꯃ ꯑꯃꯣꯝ ꯋꯥꯉꯨ ꯇꯦꯔꯥ ꯅꯝꯕꯔꯗ ꯀꯥꯞꯇꯣꯏꯔꯣ ꯖꯤꯄꯦ ꯅꯝꯕꯔ 7005 777798 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯥꯞꯄꯤꯔꯛꯑꯣ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯁꯨ ꯑꯗꯨꯝ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯀꯥꯞꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯕꯦꯝꯃ ꯑꯊꯣꯛꯄꯝ ꯍꯦꯂꯦꯅꯥ ꯆꯦ ꯍꯦꯂꯦꯅꯥꯅ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯦ ꯄꯥꯊꯣꯛꯆꯒꯦ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯦ ꯁꯤ ꯑꯃꯨꯛꯇ ꯁꯛꯄ ꯈꯣꯡꯕ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯇꯥꯖꯒꯦ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯦ ꯁꯣꯏꯗꯅ ꯆꯠꯂꯛꯀꯦ ꯆꯦ ꯍꯦꯂꯦꯅꯥ ꯏꯁꯩꯗꯣ ꯇꯥꯔꯒ ꯊꯃꯣꯏ ꯀꯥꯏꯕ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯌꯥꯈꯣꯝꯕ ꯈꯨꯃꯟꯆꯥ ꯗꯥꯔꯕꯤ ꯀꯣꯊꯥ ꯐꯝ ꯀꯥꯕꯒꯤ ꯏꯁꯩ ꯈꯨꯟꯖꯥꯎꯅꯕ ꯁꯥꯁꯦ ꯑꯃꯨꯛꯇ ꯁꯛꯍꯟꯕꯤꯔꯛꯑꯣ ꯌꯥꯔꯒꯗꯤ ꯍꯣꯏ ꯃꯇꯤꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯛꯆꯔꯛꯀꯦ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯍꯧꯖꯤꯛꯀꯤ ꯀꯣꯊꯥꯒꯤꯗꯣ ꯁꯦ ꯁ꯭ꯋꯥ ꯇꯧꯕꯗꯨꯅꯦꯕꯀꯣ ꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯂꯥꯡꯗ꯭ꯔꯦꯟꯒꯨꯝꯕ ꯑꯗꯒꯤ ꯄꯦꯅꯥꯒꯨꯝꯕ ꯁꯄꯣꯔꯇꯤꯡ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯇꯥꯔꯦ ꯈꯔ ꯌꯥꯎꯔꯒ ꯁꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇꯪ ꯈꯟꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯣ ꯑꯗꯨꯝꯇꯪ ꯑꯗꯨꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯥꯗ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯁꯦ ꯃꯅꯤꯡꯗ ꯏꯍꯟꯖꯒꯦ ꯑꯗꯨꯒ ꯃꯥꯅ ꯏꯔꯤꯉꯩ ꯃꯅꯨꯡ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯁꯤꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯌꯥꯏꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯄꯥꯊꯣꯛ
ꯃꯤꯡꯁꯤꯡꯁꯦ ꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯥꯟꯅ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯦꯗꯃꯤꯟ ꯁꯤꯡꯖꯃꯩ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯏ꯫ ꯊꯦꯡꯛ ꯌꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯕꯤꯔꯤꯕ ꯀꯀꯥꯁꯤꯡ ꯊꯥꯒꯠꯆꯔꯤ꯫ ꯂꯟꯆꯦꯟꯕ 1,000 ꯀꯥꯞꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ꯫ ꯂꯟꯆꯦꯟꯕꯁꯦ ꯑꯩꯒꯤ ꯏꯆꯜ ꯂꯛꯁꯃꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯛ ꯁꯤꯡꯖꯃꯩ 360ꯒ ꯂꯣꯏꯅꯖꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯆꯜ ꯂꯛꯁꯃꯤꯁꯦ ꯑꯩꯒ ꯈꯪꯅꯖꯈꯤꯕꯅꯤ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯏꯆꯜ ꯑꯃꯅꯤ꯫ ꯃꯊꯪꯗ ꯄ꯭ꯔꯦꯝꯖꯤꯠ ꯈꯨꯃꯟ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ꯫ ꯂꯥꯏꯁ꯭ꯔꯝ ꯗꯤꯞꯇꯤꯕꯂꯥ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯉꯣꯝ ꯑꯖꯣꯏ ꯃꯩꯇꯩ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯏ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯣ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯏ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤꯡꯕꯨ ꯆꯤꯡꯒꯨ ꯂꯩꯆꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ Hello, tick, tick. Hello, tick, tick, tick. Hello, tick. Hello, tick, hello, tick. Tick, 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 tick. Hello, tick, hello, tick.
ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅꯅꯦ ꯍꯧꯖꯤꯛꯇꯒ ꯅꯧꯅ ꯆꯪꯉꯛꯄ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯈꯟꯗꯣꯏꯅꯤꯀꯣ ꯀꯩ ꯅꯨꯄꯥ ꯑꯃꯅ ꯕꯥꯁꯤ ꯀꯟꯅ ꯈꯣꯡꯉꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯩꯅꯣꯝ ꯀꯟꯅ ꯏꯔꯤꯁꯤꯕꯨ ꯀꯥꯏ ꯑꯗ ꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀꯨꯜ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯄꯁꯤꯡꯗꯣ ꯏꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯕꯥꯁꯤ ꯈꯣꯡꯖꯔꯤꯁꯤꯅ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯄꯣꯊꯥꯅꯕ ꯈꯣꯡꯖꯕꯅꯤ ꯏꯔꯤꯁꯤ ꯈꯛꯇꯪꯁꯨ ꯎꯕꯤꯒꯅꯨ ꯈꯣꯡꯉꯤꯁꯤꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯖꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯔꯀꯔ ꯑꯃ ꯏꯅꯕ ꯍꯥꯏꯅ ꯉꯁꯥꯏ ꯑꯦꯔꯦꯟꯖ ꯇꯧꯖꯕꯅꯤ ꯑꯗꯨ ꯉꯥꯛꯇꯪꯁꯤꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩ ꯃꯥꯔꯀꯔꯗꯣ ꯊꯤꯅꯕ ꯂꯥꯛꯅꯕꯗ ꯃꯌꯥꯝꯁꯦ ꯋꯥꯅꯔꯦ ꯈꯨꯗꯛꯇ ꯏꯅꯕꯁꯨ ꯍꯣꯠꯅꯕ ꯍꯥꯏꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯪꯕꯤꯔꯛꯑꯦ ꯗꯥꯔꯥꯕꯤꯅ ꯀꯧꯕꯤꯔꯛꯑꯦ ꯑꯩ ꯈꯨꯝꯖꯔꯤ ꯍꯥꯎ ꯅꯨꯡꯁꯤꯅ ꯈꯨꯝꯖꯕꯅꯤꯀꯣ ꯑꯩꯒꯤꯁꯦ ꯍꯥꯎ ꯀꯥꯏꯅ ꯍꯦꯂꯦꯅꯥꯅ ꯌꯥꯝ ꯀꯥꯏꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯏꯆꯜ ꯍꯦꯂꯦꯅꯥꯁꯤꯅ ꯌꯥꯝ ꯀꯥꯏꯔꯤꯁꯦ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯗꯤ ꯏꯔꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯛ ꯇꯥꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯛꯇ ꯑꯗꯣ ꯁꯤꯅ ꯑꯀꯥꯏꯕ ꯈꯔ ꯊꯣꯛꯑꯒꯁꯨ ꯈꯤꯇꯪ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯁꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨꯅ ꯁꯦꯝꯕ ꯈꯟꯕꯤꯔꯛꯑꯦ ꯑꯩꯅ ꯈꯣꯡꯒꯦ ꯈꯜꯂꯝꯕ ꯏꯁꯩꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯣꯡꯖꯔꯕꯅꯤꯀꯣ ꯂꯩꯔꯝꯃꯤꯒꯤꯁꯨ ꯈꯟꯕꯤꯔꯛꯄ ꯏꯆꯜ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯁꯩ ꯈꯣꯡꯖꯔꯦ ꯌꯥꯝ ꯉꯟꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯈꯜꯂꯛꯏꯁꯦ ꯋꯥꯍꯪꯗꯤ ꯌꯥꯝ ꯍꯪꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯪꯖꯔꯔꯣꯏ ꯏꯆꯜ ꯍꯦꯂꯦꯅꯥ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯑꯦ ꯏꯆꯟꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯊꯝꯖꯔꯤ ꯀꯥꯏꯅꯔꯦ ꯈꯪꯉꯕ
Chal Lanchen Banningombam. Chal Helenagi Kainare Kangnabase Isoidan Kumjarage. Ai question je kumti kumpiro ko. Kainare Kangnaba kan no. Chal na siraga leido. Sil sai có cái sai lùi ấy, thằng tay. Jadi jadi, mateng heng pangap aku tinggi resma se hauga laga mung idoi ne bako. Dia mati mayam na mateng pang tu ngai sarak sida hai tare. NK singse mateng supang birai ado mamang daso Ravi Shankar Chingolechal gi ichen ade sorry to gi badaso NK singse mateng pang birai ki bara highline khanjai soi ba yar ga so ngapi gani ado hojik ngasi su mateng pang birai ai gi mic ama leina bagi Yaroe Helena na horen tumina haidor ke na haibu ai yaroe haidi adudi kuji se taseng bagi di NK singi sai se kuji je nupa gi sai ni ai sa di nong tarakani do ai chanupi dagi kodol taman jage Sai ko này với xem thale Bikramsan Vebin Larinjam Resma Ichal Nangse Kayada Jamjakrabino Matam Kudingda Fabata Oibiu I like your simple attitude.
ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟꯠꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯕꯨ ꯆꯥꯝꯅꯁꯨ ꯎꯕꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯗꯤ ꯊꯥꯒꯠꯂꯛꯄ ꯀꯃꯦꯟꯁꯤꯗꯤ ꯁꯠ ꯁꯠ ꯄꯥꯕꯤꯅꯤ ꯀꯩꯝ ꯎꯄꯥꯏ ꯂꯩꯇꯕꯤꯅꯤ ꯁꯤꯗꯤ ꯀꯟꯕꯁꯨ ꯉꯝꯗꯦ ꯊꯥꯒꯠꯂꯛꯄ ꯀꯃꯦꯟꯁꯤꯗꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯉꯁꯥꯏ ꯂꯟꯆꯦꯟꯕꯁꯦ ꯇꯁꯦꯡꯕꯗꯤ ꯀꯩꯅꯣ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯂꯛꯁꯃꯤ ꯑꯣꯏꯒꯗ꯭ꯔꯥ ꯂꯟꯆꯦꯟꯕꯁꯦ ꯑꯅꯤ ꯁꯨꯔꯕ꯭ꯔꯥ ꯂꯟꯆꯦꯟꯕꯁꯦ ꯑꯅꯤ ꯁꯨꯖꯜꯂꯦ ꯑꯃꯅ ꯂꯟꯆꯦꯟꯕ ꯅꯤꯉꯣꯝꯕꯝ ꯍꯥꯏꯕ ꯑꯃ ꯂꯟꯆꯦꯟꯕ ꯈꯛꯇꯪ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯌꯨꯁ ꯈꯤꯇꯪ ꯂꯩꯔꯦ ꯑꯗꯣ ꯑꯣꯀꯦ ꯂꯟꯆꯦꯟꯕꯅ ꯉꯁꯥꯏ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩ ꯑꯃ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦꯅ ꯈꯟꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯁꯛꯄꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯍꯟꯖꯔꯛꯀꯦ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯤꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯤꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯤ ꯊꯥꯒꯠꯆꯔꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯐꯣꯔ ꯗ ꯋꯦꯜꯐꯤꯌꯔ ꯑꯣꯐ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜꯗꯤ ꯑꯗꯣꯝꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯅ ꯉꯁꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯌꯥꯝꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯑꯣꯖꯥ ꯄ꯭ꯔꯦꯃꯤꯌꯔ ꯃꯁꯥꯃꯛ ꯑꯦꯋꯥꯔꯗꯤꯅꯤ ꯅꯦꯁꯅꯦꯜ ꯑꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯐꯣꯔ ꯗ ꯋꯦꯜꯐꯤꯌꯔ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯅꯨꯡꯁꯤꯕ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯍꯥꯏꯗꯤ ꯍꯦꯛ ꯃꯔꯨꯞꯀꯨꯝꯅ ꯂꯣꯏꯅꯖꯔꯛꯄ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯍꯥꯏꯗꯅ ꯑꯃ ꯈꯟꯕꯤꯔꯛꯏ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯅ ꯊꯥꯏꯅ MSFꯇꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈꯣꯡ ꯈꯔ ꯌꯥꯎꯖꯔꯛꯏ ꯈꯨꯠ ꯈꯔ ꯌꯥꯎꯖꯔꯛꯏ ꯑꯗꯨꯅ ꯆꯤꯟꯁꯨ ꯈꯔ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯃꯥꯅ ꯂꯝꯖꯤꯡꯕꯤꯔꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯗ ꯂꯩꯖꯔꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯨꯝ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯅꯤ ꯅꯪꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜꯗꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯗ꯭ꯔꯤꯉꯩꯗꯒꯤ ꯑꯃꯨꯕ ꯋꯥꯌꯦꯜ ꯁꯦꯝꯗꯨꯅ ꯂꯨꯄꯥ ꯈꯧꯖꯥꯎꯅ ꯂꯩꯈꯔꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯌꯥꯝꯕ ꯅꯥꯔꯥꯌꯟꯕꯤꯔꯒꯤ ꯏꯁꯩꯅꯤ ꯑꯩꯒꯨꯝꯕꯅ ꯁꯛꯄ ꯏꯇꯤꯛ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯃꯔꯨꯞ ꯑꯃꯅ ꯈꯟꯕꯤꯔꯛꯄꯅꯤ ꯈꯟꯖꯔꯒ ꯏꯁꯩꯁꯦ ꯃꯇꯦꯛꯁꯤꯅ ꯄꯦꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯀꯣꯝꯁ ꯋꯥꯀꯝꯕꯝ ꯂꯨꯄꯥ 10 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯆꯧꯔꯖꯤꯠ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤꯡꯁꯦ ꯕꯦꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛꯇꯪ ꯏꯖꯒꯦ ꯈꯤꯇꯪ ꯌꯥꯝꯃ ꯏꯔꯒꯦꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯔꯤꯉꯩ ꯃꯅꯨꯡꯗ ꯑꯃꯨꯛ ꯁꯔꯛ ꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ
ꯑꯉꯣꯝ ꯂꯟꯊꯣꯏꯕ ꯑꯉꯣꯝ ꯂꯟꯊꯣꯏꯕꯗꯣ ꯑꯉꯣꯝ ꯖꯣꯏꯅꯦ ꯕ꯭ꯔꯣ ꯑꯉꯣꯝ ꯂꯟꯊꯣꯏꯕꯁꯦ ꯑꯉꯣꯝ ꯖꯣꯏꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯖꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯑꯁꯦꯡꯕ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯂꯟ ꯆꯦꯟꯕ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯈꯤꯕꯗꯨꯅ ꯂꯟ ꯂꯟ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯉꯣꯝ ꯂꯟꯊꯣꯏꯕꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯃꯦꯟꯗꯨꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯅꯈꯤꯕ ꯈꯤꯇꯪ ꯂꯩꯅꯈꯤꯗꯣꯏꯅꯤ ꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯅꯔꯣꯏꯁꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯊꯤꯌꯥꯝ ꯁꯤꯂꯥ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯅꯥꯎ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯖꯣꯏ ꯋꯥꯏꯔꯣꯛꯄꯝ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯧꯔꯁꯦꯀꯣ ꯑꯗꯣ ꯏꯁꯩ ꯃꯔꯤ ꯃꯔꯤ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯁꯨꯀꯟ ꯈꯟꯗꯕ ꯏꯁꯩ ꯑꯃꯅꯤꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯕꯗꯤ ꯌꯥꯏꯀꯣ ꯈꯜꯂꯛꯄ ꯏꯁꯩꯁꯤꯡꯁꯦ ꯁꯣꯏꯗꯅ ꯁꯛꯂꯛꯈꯤꯅꯤ ꯍꯥꯏꯗꯅ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯣꯏꯗꯅꯁꯨ ꯁꯛꯆꯒꯦ ꯑꯉꯝꯕꯈꯩꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯟꯕꯤꯔꯛꯇꯕ ꯏꯁꯩ ꯈꯔ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯔꯨꯗꯕ ꯏꯁꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯈꯤꯇꯪ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ
Goms Wakambam Iyamba amadi iche anigi isay-se yamna fazay sursu isay amata sakpirao Oza Swami Kumargi set song mayamdudagi yamba na yamna pamjaba amata Fazay. sakpirao nanaw na ngaizari Ay sa di faltani nga minasi ko. Ore nung suradi nung faltani kagayumba khul ngak pa chil naw sing na kayumba koi khul nga na yengbira madi Rabi Shankar chingule chalgi mai kai degi isai sakle nung tare na faltara kani nung tahaloi se che amani che amaga khudul tam sake ta khoi mu welcome ta khoi mu tak launa nung sibe he man kibana na kalai side sis ta khoi mu tause Susil Saikom ichan cherauba lakpaga loinana cherauba isay amata tazagi cherauba isay se kanbirao soidana sakjarake Sanjit Chongtham ichal se yamna fazana sai Rosibina dagi hele yam tina nahire pangai hajan na roisi ko iche do yablu iche gumbagi matau khoi icha ai gi chano pisina iche gumbagi matau matu nam phangmante chumna kanoni hadi khoi gi kedoge da Chinese appeal degi asa bane hena male do no maina mong manaba sum tek tek tawjabani ai gi iche Chair Sibina, I was Yam Lutobiba, artist in Marta, Che Carley, Kudamoina, Chen and the Sorry, Che Umoni, Nuga, artist Kara, Haitare, Aiga, Luna Jaba, artist Kara, Igi Taktomba, Sing Sigi, say Sing Saina, Igi Chanopida, Amuk, Nona cover Tohunja, say, Iche Hoidagi Hena, Sae, Igi Chanopisina, Hena, Sae, Hadana Tohunjabana de, Hogi Matu Nama Pangmanate, Tawatabu, Pamjaru Bugging Aujaba, Haitare, Adom so say Soidan and Biramani, Kudamoina. Adom su ngang biram be kari dagi hauraki banu kaina ado adom kasu sorry sen jam di malam moi tawatabu pamjaru bagi ngang jari ni haibuduma koi gi su pamjaru bagi sum follow tawjabani haina thamjage ko Relief Center for the Welfare of Differently Able thanks Matam punamakta ichal amadi Rabi Shankar mai pakpa oibiu aikhoi gi maikei dagi su adom support tawjagani haibire Thagachari soidana support view aduga mayamgi support agi khoisu mayamgi seba mapung fana tawba ngamba oizage Lairen digital creator nang nalapna tamna leikhrabasu thamoidadi nungsi haiba songdu sakpirao Dasangai sop unplug yamna fazai Thagachari isaisu soidana khanbirao Masidi maming yamna laiba Manipurgi mayamna yamna hadi kaya celebrity ni aduga tongan hiram kaya da mateng yam chawna pangbiba aduga hiram kaya da chawba thodang lobiba mioi kaya amang asi aigi life ta sarug yabiba gi tamuk thagachari aduga aijaning badi Rabi Shankar chingule chalgi maikai dagi chingule chalgi YouTube channel amaga leijabani adu simatanga mayamna subscribe tawbiramo haidana namaso mayamda request tawjage isai mayamna khanbirakpa isai kudol tomjage Sanjit Chongtham bro su wahi wata di naisilleko takpi boza am leye noma soidana haijage khoi takpi boza se kanano haibado soidana ai sak tak na hona jage oza yauduna satra amuna kedongda perform to yade ai gi su oza am lejei oza to noma soidana sak tak jage ai di ta seng mudi musician oina hujabani ngang basak bagi maram sida ai wi am kanna guide tawbiba ai gi oza am lejei noma soidana sak tak jage thamjage icha naw hobijam na darabi kore iga yam nang loina jaba sound engineering tawjaba inaw ne sound kanoni kogi sound engineering tawba inaw ne yam nungsiba do soidana maki inaw na how oina kumjare ko
ꯈꯪꯍꯧꯗ ꯍꯨꯝꯂꯛꯈꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯈꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯐꯜꯂꯤ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ 마수 ಕಫಲ್ಲಿ ಲೀರಿ ಹುಂಬ ಮಾಲಂಬ ಥೇಂಬಿರಮ್ಮು ನನ್ನ ಲೀರಿ ಸೇಪ ಮಾಲಂಬ ಥೇಂಬಿರಮ್ಮು ನನ್ನ ನುಂಸಿಬ ನಂಬು ಇನಾತದ ಲೈಹನ್ನಿಂಬನಿ ನುಂಸಿಬ ನಂಬು दैहन्निंबनी नंदला नातामना थागतचरी मतिक सिखा खुदोल तमजरगे थोनिंद्रो पोत्संगबम सोमी कुमार की इसई अमतंग सकपिरउ चन हाय हाय अꯩꯅ ꯁꯛꯄꯗꯤ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯆꯦꯜꯂꯣꯏ ꯍꯦꯟꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯁꯨꯛꯆꯦꯜ ꯆꯦꯜꯂꯣꯏ ꯍꯦꯛ ꯍꯥꯏꯔꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯕ ꯏꯁꯩꯗꯣ ꯍꯧꯕꯗ ꯂꯣꯏꯕ ꯁꯛꯇꯣꯏꯅꯦ ꯑꯩ ꯏꯁꯩꯗꯤ ꯂꯣꯏ ꯐꯥꯏꯌꯦꯕ ꯁꯛꯑꯒ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯏ ꯆꯦꯟꯅꯈꯤꯅꯦꯅ ꯇꯧꯅꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯉꯁꯤ ꯇꯧꯖꯔꯤꯕ ꯂꯥꯏꯞꯁꯦ ꯃꯌꯥꯝꯗ ꯃꯥꯡꯖꯧꯅꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯏꯛ ꯍꯥꯏꯇꯥꯔꯦ ꯃꯥꯏꯛꯁꯦ ꯃꯌꯥꯝꯗꯒꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯃꯥꯏꯛꯁꯤꯅ ꯁꯤꯡꯖꯃꯩ 360ꯗꯒꯤ ꯋꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯖꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯥꯎꯟ ꯇꯧꯕ ꯀꯀꯥ ꯕꯣꯌꯥꯏ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯋꯥꯏꯖꯕꯅꯤ ꯕꯝꯀꯤꯝ ꯃꯩꯊꯥꯝ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯥꯒꯔ ꯂꯧꯔꯦꯝꯕꯝ ꯏꯆꯜ ꯏꯁꯩ ꯑꯃꯇꯪ ꯈꯟꯖꯒꯦꯀꯣ ꯍꯦ ꯄꯤꯔꯥꯡ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩꯁꯦ ꯃꯄꯨꯡꯗꯤ ꯐꯥꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯃꯇꯦꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ सुशील साइखोम लाकले लाकले यौरकले कुमोनसिगी सजिबु चेराउबा खंजगे इसाई से करम इसाई नो तसेंगना खंजदे ꯉꯥꯏꯈꯣꯀꯣ ꯑꯉꯥꯡꯁꯤꯗꯤ ꯂꯥꯏꯔꯦ ꯑꯩꯕꯧ ꯈꯪꯗꯦꯀꯣ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤꯀꯣ ꯈꯪꯗꯕꯩ ꯍꯪꯖꯕꯅꯤꯀꯣ
ꯔꯣꯁꯇꯝ ꯀꯣꯟꯖꯦꯡꯕꯝ ꯆꯦꯂꯣꯏ ꯆꯦꯂꯣꯏ ꯄ꯭ꯔꯤꯌꯥꯡꯀꯥ ꯄꯨ ꯗꯥꯔꯕꯤ ꯁꯛꯑꯣ ꯀꯥꯏꯔꯣꯏ ꯅꯝꯗꯅ ꯏꯁꯩ ꯁꯛꯍꯟꯗꯣꯔꯤ ꯈꯔꯗꯤ ꯌꯥꯎꯔꯛꯏ ꯑꯩ ꯁꯛꯄ ꯏꯁꯩ ꯇꯥꯗꯣꯒꯤ ꯑꯩꯀꯣ ꯀꯣ ꯉꯥꯛꯇꯪ ꯂꯩꯔ ꯁꯛꯀꯦ ꯏꯆꯥ ꯅꯥꯎ ꯍꯧꯕꯤꯖꯝ ꯅꯣꯛꯈꯤꯗꯔꯥ ꯑꯩꯕꯨ ꯃꯍꯧꯁꯥꯒꯨꯝ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯅꯪꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯤꯅꯦꯗꯤ ꯁꯣꯏ ꯁꯛꯂꯛꯀꯅꯤ ꯑꯩ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯅꯪꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯃꯥꯏꯛ ꯑꯃ ꯂꯩꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯤꯅꯦꯅ ꯍꯦꯛ ꯍꯥꯏꯔꯕ ꯁꯣꯏ ꯁꯛꯂꯛꯀꯅꯤ ꯅꯠꯇꯦꯐꯥꯎ ꯁꯨꯡꯁꯛ ꯁꯛꯑꯣꯏ ꯑꯩ ꯏꯆꯥꯅꯥꯎ ꯍꯣꯏꯁꯦ ꯃꯤ ꯁꯥꯎꯟ ꯇꯧꯕ ꯌꯥꯝ ꯁꯥꯎꯟ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯑꯐꯥꯎꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯏꯅꯥꯎꯅꯤ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯔꯝꯕ ꯑꯩꯅ ꯊꯥꯕꯜ ꯆꯠꯄ ꯀꯩꯗꯧꯕꯗ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯈꯤꯕ ꯏꯅꯥꯎꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯤꯅꯦꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯐꯣꯇꯣꯒ ꯀꯥꯞꯄꯒ ꯊꯥꯒꯠꯂꯛꯑꯕ ꯁꯣꯏꯗꯅ ꯁꯛꯑꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯁꯛ ꯁꯛꯑꯣꯏ ꯄ꯭ꯔꯤꯌꯣ ꯂꯥꯏꯁ꯭ꯔꯝ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔꯥ ꯍꯥꯏꯕ ꯏꯁꯩꯗꯣ ꯇꯥꯖꯒꯦ ꯀꯩꯒꯤꯅꯣ ꯁꯣꯏꯗꯅ ꯄ꯭ꯔꯤꯌꯣ ꯁꯛꯄꯤꯔꯛꯑꯣ ꯂꯥꯏꯈ꯭ꯔꯝ ꯀꯅꯥꯗꯅꯣ ꯄ꯭ꯔꯤꯌꯣ ꯂꯥꯏꯁ꯭ꯔꯝꯅ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈꯣꯔꯥ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯍꯤꯡꯗꯣꯏꯅꯤ ꯀꯗꯥꯏꯗꯒꯤ ꯖꯣꯏ ꯋꯥꯏꯔꯣꯛꯄꯝ ꯑꯗꯣ ꯖꯤꯄꯦ ꯅꯝꯕꯔ ꯁꯣ ꯇꯧꯔꯒ ꯊꯝꯕꯤꯌꯣ ꯍꯥꯏ ꯖꯤꯄꯦ ꯅꯝꯕꯔꯁꯦ 7005777798 ꯊꯝꯗꯤ ꯊꯝꯖꯕꯅꯤ ꯀꯦꯞꯁꯟꯗꯗꯤ ꯏꯖꯕꯅꯤ ꯑꯗꯣ ꯀꯃꯦꯟ ꯄꯤꯟ ꯑꯩꯈꯣꯏ ꯀꯃꯦꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯄꯤꯟ ꯇꯧꯕꯗꯣ ꯑꯗꯣ ꯊꯝꯗꯤ ꯊꯝꯖꯔꯕꯅꯤ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯁꯪꯁꯥꯔꯁꯦ ꯍꯥꯏꯕꯗꯣ ꯐꯔꯛ ꯇꯥꯏꯍꯦ ꯁꯛꯄꯤꯔꯛꯑꯣ ꯑꯕꯦꯊꯣꯏꯒꯤꯁꯦ ꯍꯔꯤꯁ ꯃꯥꯏꯕꯝ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯐꯖꯩ ꯁꯣꯏꯗꯅ ꯁꯛꯂꯛꯀꯦ ꯍꯔꯤꯁ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯀꯦꯀꯣ ꯏꯁꯩꯁꯦ ꯈꯔ ꯍꯧꯖꯤꯛꯀꯤ ꯏꯆꯥ ꯍꯧꯕꯤꯖꯝ ꯑꯩꯒꯤꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯆꯥꯅꯥꯎ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯂꯩꯅꯦꯅ ꯍꯥꯏꯔꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯤꯅꯤ ꯍꯥꯏꯔꯕ ꯅꯪ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯝꯗꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯣꯀꯦ ꯗꯥꯔꯥꯕꯤ ꯑꯩꯅ ꯃꯥꯏꯛ ꯑꯃ ꯇꯧꯔꯛꯂꯒꯦ ꯌꯥꯔꯣꯏꯀꯣ ꯇꯧꯔꯛꯂꯒꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯑꯩꯗꯤ ꯐꯔꯦ ꯑꯩ ꯏꯅꯥꯎꯁꯤꯅ ꯃꯥꯏꯛ ꯑꯃ ꯄꯤꯔꯅꯤꯅꯗꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯁꯤ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯌꯦꯡ ꯃꯊꯪꯒꯤ ꯂꯥꯏꯞꯇ ꯏꯆꯥꯅꯥꯎꯒꯤ ꯃꯥꯏꯛꯇꯣ ꯄꯤꯔꯛꯇ꯭ꯔꯦꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯃꯥꯅ ꯃꯥꯏꯛ ꯑꯃ ꯄꯤꯔꯛꯑꯅꯤ ꯍꯥꯏꯕꯅꯤꯅ ꯃꯥꯒꯤ ꯏꯁꯩꯁꯦ ꯍꯥꯟꯅ ꯁꯛꯆꯔꯒꯦꯀꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯆꯅꯥꯎ ꯅꯪꯅ ꯁꯗꯟꯂꯤ ꯈꯜꯂꯛꯄꯅꯤꯅ ꯁꯤꯅ ꯄꯦꯟꯕꯤꯌꯨꯀꯣ ꯁꯛꯇꯤ ꯁꯛꯑꯦꯀꯣ ꯑꯩ ꯅꯪ ꯃꯥꯏꯛꯇꯣ ꯍꯦꯛ ꯄꯤꯗꯕꯗ ꯑꯩꯗꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯀꯗꯣꯏꯅꯤꯀꯣ ꯏꯆꯥꯅꯥꯎꯅ ꯃꯥꯏꯛ ꯄꯤꯅꯤ ꯑꯗꯨ ꯄꯤꯔꯛꯇꯦꯅ ꯁꯒꯔ ꯂꯧꯔꯦꯝꯕꯝ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯏꯁꯩ ꯄꯥꯝꯖꯕꯒꯤ ꯈꯟꯖꯕꯅꯤ ꯑꯟꯇ꯭ꯔꯥ ꯑꯃꯇꯪꯒ ꯇꯥꯊꯔꯗꯤ ꯄꯦꯟꯖꯒꯅꯤ ꯑꯟꯇꯔꯥꯁꯦ ꯑꯩ ꯌꯥꯝꯅ ꯁꯛꯆꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯁꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯕꯝꯀꯤꯟ ꯃꯥꯏꯊꯥꯝ ꯑꯣꯖꯥ ꯍꯣꯏꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯗꯨ ꯈꯪꯉꯕꯗꯤ ꯅꯅꯥꯎꯁꯨ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯣꯏꯔꯥꯡꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯒꯤꯅꯦ ꯔꯦꯠ ꯖꯣꯟ ꯑꯦꯔꯤꯌꯥꯗꯤ ꯑꯣꯏꯕꯅꯤ ꯑꯩ ꯇꯨ ꯈꯤꯇꯪ ꯆꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝ ꯑꯃ ꯄꯟꯖꯔꯛꯀꯦ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯟꯗ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯟꯗ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯕ ꯔꯦꯠ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ
lam amadagini haiduna thamjari Bema bema athopa mehelena ngasidi kokse isai thola u yadre me kaukre aduna aigidi khanjararoi mayamna khanbirakpadu oina tajaraga kalak peli aidi amuka so haigi kalak peli aidi kalak peli tare haidoise Isaize makha fazadre warawiganu matik sikitang gudol tanjarake akan bana sona moibi upai leta chinda thijan sut sut ka khang hau de ko hokhari bandam no Night boat Manipur aigidi huduna yengliba soduna yenglibadi phakta huduna yengliba mituna kasakudro pamija kitang chana wale ko hajiki lairiba situation sega Boicha sorok khaibam khallude aina kanagi wakhal asimatang soidana sakpirau boichagi sei se mathangi lap sak no so no hona jarage isai di khange telangama mai film gi sai ne khallu de aina kanagi wakhal koi namro bebe chanchan duga ai yamba adines Basanta nongmaithem Dr. Yaima film gi sumlagi nungaina ingna potharo tumtharo du amta sakpirau sumlagi nungaina ingna tumtharo ingla tha jamasu leichilak dalot khare matek am to su sakte ade habi ko khoi thamjai se rabi sangor chingule chalgi mai kai dagi di sina pen bi hoina thamjage MS Tiken Enterprises na lupachama kapirei thagachari P Thonindro lupachama kapirei thagachari adomgi mamal yamlaba support kidamakta Zoe Wairokpam nasu lupachama kapirei thagachari Susil Saikhom wakhalna ama bidhina ama soidana khudol tamjarake Priyo Laishram chatlo chattaba yadraba nangdi yenglamna no hanna amuk habi se do sakpiro tajagi khorana ngaijari hana so haijakhe waro si se se nirak sure soina sa ni sakta sunga rosima Rostam Konjengbam Ichanupi Indian Idol gumba national platform da perform taunaba hotnase asadi leijai mangfaunadaba haibasimadi khangjadri asadi leijari hedana thamjage
చెట్లు చందవయాద్రబనంది ఇంగ్లంలానో హన్న ఇంగోంద ఐఖోయిని గిలైబ ఆసీదా tamlamli nongdambana kainu yabanam draba thamoina wanalinduna laihori yabanam draba thamoina wanalinduna laihori asima tangdi hairam khona aibu hinkrora aibu shikrora aibu hinkrora aibu sikrora Mem saya am sawi sih kok. Di sang asak pa saya angang na suwai itu ba. abethoi ningthauzam nang na punsi khongchet ki punsi khongloi oibiduna awat pa leitrari taibang sida Ai ko he. Sigi keno ne. Ah koi ka sai sakki bai sai dugi makha ibi re ko. Si ta sek mudi kitang kai week oi re hai da ason bai re adu ni ko. haris maibam Na punsi khongchet ki en ta budu ne ko. mera thagi sanare tawudu magas su amta haris si Ko hojik mera nate ko. Hojik ti kai tare Sajibu thana lakpada ka hai do matam ni ko. Na Bikramsan Vevin Lairenjam chiklaba thamoi gi lekon sida thengnarare nang ai please asimatang sakpiu chalung sibi nai ko si se ai chanupi ga haidi kai tare sakmina we award isma Ravi Shankar Chingul lechal gi lairiba PS se kitang develop tor akan hai tare equipment sing hojik mayam dagi wire ga tawbanina equipment se mati kitang char kan da soidana dugumba isai sing do khudol tamanna wa soidana honjage hedana thamjari che Helenagi kamen ama pibir e ibungna kalak penmirabanina adudi isai khanlage mamsil lagle aigi lambi amta sakla ores ma soidana saklake che kwai iroi loi da sakani mani thoiba ningthauza idagi ichanu pido oibro ichares ma se mane idagi ichanu pido ne night boat manipur huduna se yam lang be isai su oibanina kogi life sidadi sakpado yam phar taye uduna yenglibo mituna an salo haira ba sei do yam phar ta doi ba ko ngak su nok se tawuni ko angi sei do Lembam Bikram Singh taibang wakhaldo amukta sakpiu Tiam manglemba tumba chaba khangdana udunata leiri habado amukta sakpiro soidana sakjaraki mathang Divas thingbai jam ochase ai khangbiri bradi khangde lakti lakcharam labane ai singjamai taingo hoiga love you osa haibiri ai ningsingjari ai kaujate mangda khoi pochai ga relief camp da pochai piwa ga chatmin rubani ai kaujate ai sum kaujuroi Rakesh Taurem sister tumin thamoi shina Rakesh Taurem gi isai se tasengna gyan tajadre amuktanga phajana haibiro o magi title ai khange haide keno ni isai se tumin thamoi sina nangbu asung nungsiriba kata woi sai duni ko Keroda thokpam kanagi thongzinda bulep lugani amukta sakpiro akhoi sim di khangde khangam ba sui ko kaw gi waram doi ni ko isai se Swami Naurem Darabi nanau soidana lakhani iche nauga icha nau ga hai doi ni ko lao soidana lao ngasai icha nau hobi jong gi mabana bani adu microphone puro lao ko
माइक्रोफोन पुर लाक्तदी यारोइको संडे नुमित सोइदना लाइव तौदोइनी संडे नुमित सोइदना लाइव तौगनी अदुगा मैमदसु दुम इनवाइट तौजरमगे खoi ngasi sakpa ngamhogdaba isei singdo Sunday numita soidana saksake haidana thamjari Joy Wairokpam ho nungdambaga amutang sakpiradi amuk hena penjagani kodal tamna bohna jage Boicha sorok khaibam nungsiba amagi nungsilipunbu asidi sakpirauko soidana sakjarke matik tangorasu kudol tamjarke Sagar Laurembam Tamora Bidi amuk lakjage tamogi suisai amta miyam da thogan biu oja tizengi o hello ibu punsigi lamlanba Ajay Priyo Laishram namkhai leitana thagachari ichanga iyambaga kuina miyamgi seba tawbo ngambo ibiu haina isorda nizagi thagachari thank you Night boat Manipur kan binu huduna please I huduna se am kana highlight re je Priyanka Pudarabi Swami gi saido sapiro o so iduna saklake che Icha now howbism Darabi hayeng laklage mic a KZ40 wireless ki ama purak lage chak haplam lo icha nauna ji takpir e mic puraga heng lakane na ai mayam kaigumba ji icha na hobism sin mic puraga lakpu matamda ai soidana live thajage ai icha now sumai ai gi naw nupa ma mic puraga la e hedana mic se sumai na ingon da kudol tabire e hedana ai mayam da live thajage ko mic se am darkar oibani na ai di hoji mic ki damakta ne ngasi tawjariba live se ma hayeng mic se puraga la age cha hapamo na habire sina ai ga call tawraga wari sanajarage no kaiguma mana kaiguma mic se pubirak taragade ai hayeng ai su soidana live thajarakani haiba sima mayam da ai gi live yengbiriba mayam puna makki mafam da thamjage mayam kaidi kaina rosiko uduna yengliba mituna arigi amok ninghanari laujikro aigi tamoy se tamoy huran binang na sidai pangin henjaladi yaroi khambang amoy dun to asiko Sanjit Chongtham Brogi Live se view masing yam hanse mayam share kar to view have wahi se biro thank you Mayam chumme share mayam soi soi hadi dana tawbi. ikai ra ba share to view live dagi like to view follow to view dagi YouTube channel ama hapchari ba se subscribe to view mu ka ha ba su bikai ra ba aikoina tawjari ba se yam kanna mayam gi mit than jaba dagi mayam gi yam pe na ba tawba ngam ba na chadabani na haitare aikoina leijaba khara koigi ngamjaba khara contribute tawjaba sida mayam na nungsi biduna share to birakpa aduga live sibu nungsi biraga subscribe tawbiba like tawbiba mayam do GP da mateng pangbirak pasinggi ming amutang ithokjage iringai manung haitare iringai manung sina ina mong mayam gi thogol tawjage ko Hello check Roman Moirang theo cái nung si bahu ni sing atang hai ko ko atang hai view jage Investing ai jangi Manipur ko wi ma tang gyan ta da bakhar lai re Manipur oilera
ꯃꯌꯦꯛ ꯀꯥꯎꯈ꯭ꯔꯦ ma'am Abethoi Ningthauzam Nongma Thainaradi Tamo Hoi Amadi Ichal Resmaga Nongma Soidana Isai Sakminasiko Amoksu Khali Yumthang Naramladi Nungainiko Haina Aisu Yauzaramni Isai Sakpado Aise Isayam Pamjaduna Haizabaniko Abethoi Ningthauzam kai lamdai no lamta habiro lamdo ibiro do ichal na lakpa ngamdrajo koi gari reserve toro laage Haris Maibam Pusparani gi wahang amata hangjage tawbadi yagadro mayam dum sakse ko ado sei khar khanbirak pasing se matek matek amta kudul tamanjage tadi soina warau darani ko Warau bigano ibada bau heuda bahai gadra mingdi thomaga baisa masing ithokta khara yauza khare soidina ithokjarake adugi damakta mayamna warau bidina baning singjari mayam sini kano koigi kai tare babon na charuk yengbada babok yamagadi koigi pukham kharadi hingjang khachi tharame hedana he mayam asi ngthong aksin khidang tangmasi hedana ajari hadi kai look all leram ise asi yam luri se kainoga sai chaluk yamakpanina koi haibirak pagidamakta tasengna dombu thamoi senga thagachari laman tonsinjare hedana thamjari aduga yamna mung laibak pharisina kaiginoga ai ahongba phone sina live tharakpada dubo yongna usan birammido
ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯍꯣꯡꯕ ꯐꯣꯟꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯎꯕꯤꯔꯝꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯈꯣꯡꯖꯒꯦ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯁꯛꯆꯔꯛꯂꯒꯦ ꯇꯨꯝꯕ ꯆꯥꯕ ꯈꯪ
ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯉꯝꯃꯗꯤ ꯐꯥꯖꯧ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒ ꯂꯝꯆꯥꯡꯗꯒꯤꯁꯤ ꯀꯤꯍꯧꯗꯅ ꯊꯥꯔꯕꯅꯤ ꯉꯝꯃꯗꯤ ꯐꯥꯖꯧꯊꯃꯣꯏꯒꯤ ꯇꯦꯂꯪꯒ ꯂꯝꯆꯥꯡꯗꯒꯤꯁꯤ ꯀꯤꯍꯧꯗꯅ ꯊꯥꯔꯕꯅꯤ ꯋꯥꯈꯜꯒꯤ ꯑꯇꯤꯌꯥꯗ ꯃꯄꯨ ꯄꯥꯟꯗꯅ 이닝남나 거이마이 바이자리비니 wahang amatang wahang amatang hangjagi sundhara thamoigi wahangni sundhara thamoigi wahangni paukhum amatang piramu paukhum amatang piramu thamoi mai cha kokhallo thamoi mai cha nimhallo wahang amatang hangjagi sondhara thamoigi wahangni sondhara thamoigi wahangni wahang amatang hangjagi sondhara thamoigi wahangni sondhara thamoigi wahangni mayam isayse khara remake dim masuk ki type ta khara tawre ngakpiyo pusparani nasu tabirakan haitare haugalaiba ngang khanbirakan isai khara semdok semdi tawise idong tang ngakpiyo na thamjari Bangkim Maitham Kundo Lairang Matik Amta Sakpirao Sakchar ke soidana Bema Bema Athopa Mehelena Kanagi Thongzinda Bulep Lugani Nini Lakshmi Gi Saiduni tawgen taw male chal helena ke se tawgen toy ne ai chalo ro Rakesh Taurem Nahak Yaudana Karamna Hingani Soidana Sakchar ke
Manipur Manipur no Manipur Manipur se live loisalakpado ina sakjarage. James Maibam bro thamui na kai badi kai sanuni amukta sakpiro. Premjit Laishram yengdabasu ngamde pamjabanina hairoktadi yamna thengbiganu haibirei yengdabasu ngamde pamjabanina hairoktadi
ꯌꯥꯝꯅ ꯊꯦꯡꯕꯤꯒꯅꯨ ꯍꯥꯏꯁꯦ ꯑꯣ ꯍꯩꯔꯣꯛꯀꯤ ꯍꯧꯖꯤꯛ ꯆꯨꯝꯃꯦ ꯌꯥꯝ ꯏꯔꯥꯡ ꯂꯩ ꯈꯪꯖꯩ ꯑꯗꯣ ꯊꯦꯡꯗꯅꯕ ꯍꯣꯠꯅꯖꯒꯦ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤꯁꯨ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯕꯣꯝ ꯑꯃ ꯊꯥꯗꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯂꯝꯁꯦ ꯑꯩ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨꯒ ꯇꯥꯔꯛꯈꯤꯕ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯥꯏꯐ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯈꯣꯟꯒ ꯇꯥꯕꯒꯤꯀꯣ ꯌꯥꯎꯕꯅꯤ ꯑꯗꯨꯃꯛꯅ ꯍꯩꯔꯣꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯕꯨ ꯊꯧꯑꯣꯏꯗꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯡꯑꯣꯏꯅꯕ ꯅꯠꯆꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯣ ꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯁꯟꯖꯤꯠ ꯆꯣꯡꯊꯥꯝ ꯕ꯭ꯔꯣ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯗꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯔꯁꯨ ꯈꯪꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯃꯍꯥꯟꯇ ꯅꯪ ꯇꯁꯦꯡꯅ ꯐꯖꯩ ꯏꯆꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯦꯝ ꯃꯉꯥꯡ ꯄꯣꯛꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇꯨ ꯁꯛꯂꯛꯎ ꯔꯦꯁꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯔꯦꯁꯃꯥ ꯍꯥꯏꯕꯅꯦ ꯈꯔ ꯑꯗꯨꯝ ꯁꯣꯏꯅꯕꯅꯤꯗ ꯑꯩꯅꯁꯨ ꯉꯥꯛꯆꯒꯦ ꯑꯗꯣꯝꯅꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯉꯥꯛꯆꯒꯦ ꯑꯔꯖꯨꯟ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯒꯤ ꯇꯥꯡꯕꯜꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯔꯦꯁꯃꯥ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯁꯤꯕꯇꯥꯝ ꯔꯦꯛ ꯅꯪꯒꯤ ꯃꯤꯠꯆꯤ ꯈꯜꯂꯛꯀꯅꯨ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯃꯤꯠꯁꯤ ꯈꯜꯂꯛꯀꯅꯨꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗ ꯍꯥꯏꯇꯥꯔꯦ ꯍꯧꯈꯤꯕ ꯁꯟꯗꯦꯗ ꯁꯛꯈꯤꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯁꯛꯈꯤꯇ ꯉꯥꯏꯔꯤ ꯔꯖꯤꯐ ꯍꯤꯖꯝ ꯃꯥꯏꯛ ꯂꯩꯕꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯋꯥꯈꯜꯒꯤꯗꯣ ꯇꯥꯅꯤꯡꯉꯤ ꯋꯥꯈꯜꯒꯤꯁꯦ ꯉꯁꯥꯏ ꯁꯛꯆꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯣ ꯖꯣꯏ ꯋꯥꯏꯔꯣꯛꯄꯝ ꯍꯣ ꯅꯨꯡꯗꯝꯕ ꯁꯛꯈ꯭ꯔꯕꯣ ꯉꯥꯛꯇꯪ ꯊꯣꯛꯂꯨꯔꯦ ꯍꯣ ꯅꯨꯡꯗꯝꯕꯁꯤ ꯁꯛꯈ꯭ꯔꯦ ꯁꯛꯆꯈ꯭ꯔꯕꯅꯤ ꯐꯖꯅ ꯁꯛꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯐꯖꯅ ꯁꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯍꯣ ꯅꯣꯡꯗꯝꯕꯗꯨꯗꯤ ꯄꯨꯔꯥ ꯅꯣꯡꯗꯝꯕꯅꯐꯧ ꯍꯦꯛꯇ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯇꯝꯃꯨꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯅꯣꯡꯗꯝꯕꯁꯦ ꯅꯥꯏꯠ ꯕꯣꯠ ꯃꯅꯤꯄꯨꯔ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨꯗꯣ ꯁꯛꯄꯤꯔꯛꯀꯦꯔꯥ ꯌꯥꯅꯤ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯀꯪꯂꯩꯄꯥꯛ ꯅꯣꯡꯏꯟ ꯆꯦꯅꯦꯜ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯁꯛꯄꯤꯔꯛꯑꯣ ꯃꯃꯤꯡ ꯂꯩꯕ ꯆꯦꯅꯦꯜꯅꯤ ꯂꯥꯏꯚꯁꯦ ꯌꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯖꯔꯤꯕ ꯂꯤꯡ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯨꯇꯨꯕ ꯂꯤꯡ ꯑꯁꯤ ꯑꯃꯇꯪꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯅ ꯀꯪꯂꯩꯄꯥꯛ ꯅꯣꯡꯏꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯔꯥꯍꯨꯜ ꯂꯨꯋꯥꯡ ꯆꯥꯛ ꯄꯨꯕ ꯏꯆꯟ ꯔꯟꯕꯤꯔꯒꯤ ꯑꯃ ꯍꯦꯛꯇ
ꯔꯟꯕꯤꯔꯒꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯍꯥꯏ ꯔꯟꯕꯤꯔꯒꯤ ꯏꯁꯩ ꯔꯟꯕꯤꯔꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯌꯨꯝꯅꯥꯝ ꯗꯌꯥꯅꯟꯗ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯤꯁꯨ ꯑꯝꯇ ꯁꯛꯈ꯭ꯔꯦ ꯁꯛꯄꯤꯔꯛꯑꯣ ꯄꯤꯡꯀꯤ ꯆꯟ ꯍꯦ ꯄꯤꯔꯥꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯛꯆꯈ꯭ꯔꯕꯅꯤ ꯏꯁꯩꯁꯦ ꯁꯤꯁꯨ ꯁꯛꯈ꯭ꯔꯦꯀꯣ ꯑꯃꯔ ꯒꯦꯃꯤꯡ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯁꯛꯄꯤꯔꯛꯑꯣ ꯉꯥꯏꯈꯣ ꯑꯗꯨꯃ ꯈꯤꯇꯪ ꯈꯤꯇꯪ ꯂꯥꯡꯃꯜꯂꯦ ꯁꯒꯔ ꯂꯧꯔꯦꯝꯕꯝ ꯇꯥꯃꯣ ꯔꯕꯤ ꯙ꯭ꯔꯨꯕ ꯇꯔꯥ ꯑꯣꯔ ꯈꯣꯏꯔꯥꯡꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛꯇꯪ ꯑꯣꯀꯦ 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 ꯐ꯭ꯂꯨꯠꯇ ꯑꯣꯏꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯥꯏꯖꯔꯤ ꯅꯅꯥꯎꯅ ꯐꯖꯩ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯍꯥꯏꯁꯤꯅꯤꯅꯦ ꯔꯟꯖꯟ ꯐꯨꯔꯤꯠ ꯁꯥꯕꯝ ꯑꯍꯥꯟꯕꯃꯛꯇꯗ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯆꯜꯕꯨ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏꯕꯅ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯜꯄꯅꯥꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯨ ꯍꯦ ꯅꯨꯡꯁꯤꯕ ꯁꯤꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯂꯅꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏꯗꯤ ꯑꯐꯥꯎꯕ ꯀꯂꯥꯀꯥꯔꯒꯤ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯐꯥꯎꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯍꯥꯏꯇꯥꯔꯦ ꯐꯥꯎꯈꯤꯕ ꯀꯂꯥꯀꯥꯔꯒꯤ ꯏꯁꯩ ꯁꯛꯆꯗꯦ ꯁꯤꯃꯇꯪꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯌꯥꯝ ꯁꯦꯡꯅ ꯍꯦꯟꯔꯤ ꯍꯥꯏꯔꯒ ꯍꯥꯎꯕꯤꯖꯝ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯊꯥꯖ ꯅꯪꯁꯦ ꯇꯧꯕꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯁꯤꯁꯤꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯗꯤ ꯐꯥꯗ꯭ꯔꯦ ꯑꯩꯕꯨꯗꯤ ꯐꯥꯏ ꯑꯗꯣ ꯑꯩꯅ ꯁꯛꯑꯗꯤ ꯅꯣꯡ ꯇꯥꯅꯦ ꯇꯧꯅꯤ ꯉꯁꯤꯗꯤ ꯊꯦꯡꯉꯦꯗ ꯊꯥꯖ ꯅꯪꯁꯦ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯩꯒꯤ ꯏꯆꯜ ꯃꯥꯙꯨꯔꯤ ꯉꯥꯁꯦꯞꯄꯝꯅ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯅꯤ ꯉꯁꯤ ꯏꯆꯜꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤꯗ ꯏꯆꯜꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯄꯥꯡꯒꯣꯡꯗꯒꯤꯅꯦ ꯇꯥꯃꯣ ꯑꯁꯦꯡꯕꯒꯤ ꯂꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯂꯥꯛꯂꯗꯤ ꯇꯥꯃꯣ ꯑꯖꯤꯠ ꯑꯃꯗꯤ ꯃꯅꯤꯀꯥꯟꯇꯁꯨ ꯄꯨꯂꯞ ꯄꯨꯔꯛꯎꯀꯣ ꯃꯅꯤꯀꯥꯟꯇ ꯈꯪꯉꯦ ꯑꯗꯒꯤ ꯑꯃꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯩ ꯄꯨꯕꯤꯔꯣ ꯑꯣꯏꯅ ꯏꯆꯜ ꯑꯕꯦꯊꯣꯏꯅ ꯃꯣꯏꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ ꯃꯣꯏꯅꯅꯦ ꯑꯩ ꯄꯨꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯃꯣꯏ ꯄꯨꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏꯅ ꯑꯩ ꯄꯨꯔꯛꯄꯗꯤ ꯌꯥꯅꯤ ꯁꯣꯏꯗꯅ ꯃꯣꯏꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯣ ꯑꯩꯕꯨ ꯑꯕꯦꯊꯣꯏꯅ ꯉꯁꯥꯏ ꯏꯁꯩ ꯁꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯏꯁꯩ ꯁꯛꯃꯤꯟꯅꯁꯦ ꯑꯗꯨꯒ ꯏꯆꯜꯅ ꯑꯩꯈꯣই ꯃꯅꯤꯀꯥꯟꯇꯗ ꯑꯗꯨꯒ ꯏꯆꯜꯅ ꯄꯟꯕꯤꯕ ꯑꯩꯅꯗꯤ ꯃꯤꯡ ꯄꯟꯖꯔꯔꯣꯏ ꯃꯣꯏ ꯑꯅꯤꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯣ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯆꯔꯒꯦ ꯃꯣꯏꯅꯤꯅꯅꯦ ꯑꯩ ꯄꯨꯔꯛꯀꯗꯣꯏꯁꯦ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯃꯣꯏ ꯄꯨꯔꯛꯀꯅꯤ ꯃꯣꯏꯅꯤꯅ ꯑꯩ ꯈꯨꯠ ꯁꯝꯃ ꯄꯨꯔ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯣꯏꯅꯤꯗ ꯑꯣꯏꯅ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯍꯧꯒꯦꯀꯣ ꯅꯅꯥꯎ ꯃꯩꯇꯩ ꯇꯥꯃꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯄꯨꯟꯁꯤꯒꯤ ꯍꯥꯏꯕꯤꯔꯛꯑꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯡꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯌꯨ ꯌꯥꯗꯗꯅ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯗꯒꯤ ꯅꯤꯔꯒ ꯍꯤꯡꯉꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯌꯥꯝ ꯁꯤꯒꯤ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯖꯩꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯖꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯅꯤꯡꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯑꯦꯁꯤꯒ ꯍꯥꯞꯇꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯆꯥ ꯑꯃꯒ ꯁꯥꯖꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯅꯤꯡꯉꯤ ꯃꯥꯏꯛꯀꯥꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯤꯁꯦ ꯋꯥꯏꯖꯅꯤꯡꯕ ꯅꯠꯇꯦ ꯏꯁꯥꯒꯤꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯔꯤ ꯃꯔꯥꯡꯀꯥꯁꯦ ꯑꯃꯨꯛ ꯊꯝꯅꯤꯡꯕ ꯅꯠꯇꯦ ꯁꯤ ꯋꯥꯌꯔꯂꯦꯁ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯗꯣ ꯂꯩꯍꯟꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯑꯗꯩ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯒ ꯍꯤꯡꯖꯔꯤꯁꯤꯅꯤ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯣꯏꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯄꯣꯛꯉꯝꯗ꯭ꯔꯕꯁꯦ ꯌꯥꯝ ꯀꯟꯅ ꯈꯜꯂꯦ ꯁꯤꯃ ꯋꯥꯔꯧꯕꯤꯅꯨ ꯏꯁꯩ ꯁꯛꯑꯗꯤ ꯍꯣꯔꯦꯟ ꯄꯤꯒ ꯇꯥꯟꯅꯔꯗꯤ ꯐꯔꯛ ꯇꯥꯟꯅꯅꯤ ꯑꯗꯨꯅ ꯏꯁꯩꯁꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯦ ꯍꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯦꯔꯤꯌꯔꯁꯤꯃ ꯁꯦꯝꯖꯔꯛꯄꯗ ꯏꯁꯩꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯄ ꯏꯁꯩ ꯑꯃꯅꯤ ꯑꯗꯣ ꯑꯩꯒꯤ 1000 ꯐꯣꯂꯣꯋꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯍꯧꯖꯔꯛꯄꯗꯒꯤ 1000 ꯐꯣꯂꯣꯋꯔ ꯌꯧꯕꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯕꯥꯁꯤꯅ ꯈꯨꯗꯣꯜ ꯇꯝꯖꯈꯤꯕ ꯀꯩꯅꯣꯝꯈꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯝꯇꯪ ꯆꯤꯡꯈꯠꯂꯒ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦꯀꯣ ꯔꯣꯕꯤꯟꯁꯟ ꯄꯨꯈ꯭ꯔꯝ ꯏꯁꯩꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯔꯣꯕꯤꯟꯁꯟꯒꯤ ꯏꯁꯩꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯦ ꯏꯁꯩ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯖꯗꯦ ꯏꯁꯩ ꯃꯥꯏꯕꯝ ꯏꯇꯤꯟ ꯀꯀꯥ ꯏꯇꯤꯟ ꯏꯁꯩ ꯇꯥꯔꯒ ꯗꯥꯟꯁ ꯇꯧꯕ ꯌꯥꯕ ꯑꯃꯠꯇ ꯁꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯏꯆꯜ ꯔꯦꯁꯃꯥ ꯀꯀꯥ ꯏꯇꯤꯟ ꯀꯔꯤ ꯏꯁꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯆꯜ ꯂꯩꯅ ꯏꯔꯛꯄ꯭ꯔꯥ ꯏꯆꯥ ꯍꯥꯏꯅ ꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯕꯅꯥꯟ ꯂꯥꯜꯂꯦ ꯁꯨꯡꯁꯛ ꯁꯛꯑꯣꯏꯌꯣ ꯅꯍꯥ ꯁꯥꯅꯣ ꯌꯥꯗꯦꯕ ꯅꯍꯥ ꯁꯥꯅꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣ ꯀꯧꯔꯤꯅꯤꯗ ꯃꯥ ꯏꯆꯜ ꯀꯧꯔꯤ ꯌꯥꯗꯦ ꯇꯥꯃꯣ ꯌꯥꯗꯦ ꯑꯗꯨ ꯕꯅꯥꯟ ꯂꯥꯜꯂꯦꯀꯣ ꯑꯩꯗꯤꯗ ꯆꯠꯂꯛꯀꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯅꯍꯥꯟꯒꯤꯗꯣ ꯑꯗꯨꯅꯤꯗ ꯆꯠꯂꯛꯀꯗꯣꯏꯁꯦ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩꯗꯣ ꯁꯛꯄꯤꯌꯣ ꯖꯤꯅꯥꯒꯤꯗꯣ ꯕꯦꯊꯣꯏꯒꯤ ꯏꯁꯩꯁꯦ ꯋꯥꯔꯧꯕꯤꯅꯣ ꯁꯤꯃ ꯐꯥꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯔꯣꯕꯤꯟꯁꯟ ꯄꯨꯈ꯭ꯔꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯑꯝꯇꯪ
ako hojik inga yaudri kalen bo udri aigi punsi nga nolakse specially nongma soidana kudol tamjage nongma soidana kudol tamnabagi damukta khoi soire tawjari ngakpiyu haidana thamjage Ki H Shanta punsigi aroiba kundu parengdo amta sakpiro tabidra ba mali. mate amtang saksaramge ko Matik sikitang kudol damsege. Razif hizam nungsi mai thongdo yengzage yagadra. aibudi haye Keroda thokpam kanagi thongzindabu sakpi khrabro sakchadriye mama haigadra. Mathangi life ta soidana sakpa ngamnaba hotnazarage ngasigidi warobigano. nungsi mai thongdo yengla o khajiktam momo nokla u ai mi je khara handar kan ko faltane ai si matek solution jage Kangleipak nungin channel ay su angam mamateng pangzage soidana haibirao. thank you kangleipak nungin channel na angam mateng pangjage takpirakpa thagachari duga live se aigi facebook page se tang mayam na share tawbiyo duga follow tawsinbiyo duga loina na aigi youtube channel aba makha da hapchari ba simatanga mayam na subscribe tawsinbiyo taseng bugidi hangjari ba facebook page amasung YouTube channel si iseng seng na haijaraga mayam gi mit than bangam ba video thagat pangam jab makti na chade taseng bagidi aigi hingna bagi lambi ma thijarak pada sidagi lakpa income macha macha duna aigi su hingna bagi lambi ma oijage hedna mayam lagi taseng bagidi thawjal ni jabani haijaba tare Abe thoi ning thawzam yam nungaite tamo niraga hingbane haibado haibinu aikhoi masen angam ba mateng tawduna hingminase. ID language se koi meteorology hai tare si khaga aseng aseng ba sijinaga le duna ne niraga hingba haibani ado nungaite haibirabani na hoi mayam dagi mateng khara pangbirakpaduna hingjari haidana thamjarage ko niraga Boy back again yumda leibase nungaibani ado aikhoi fangdredo. yumda leibase koisu nungaibani haibadi khange ada keno ni masi matang gini koisu ngasi lan se leramdragadi live se tawrisi tawramdubusu yai yumda nungaina kai tare hayeng angnarase ini aida masa khangba mini na ko hayeng angnarase na thamje Din my mom hingliba punsi se nuksibagi damakni haibado tazaningi. asai kitang ngalingi da saktokre sai se Gangmai singsing ngasidi thabak tawringai isaiga khangaudre. ichal gangmai sing se dum teng pangbi ba aigi live
ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯜ ꯑꯃꯅꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯏꯆꯜꯁꯦ ꯊꯥꯒꯠꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯥꯍꯨꯜ ꯂꯨꯋꯥꯡ ꯏꯆꯜ ꯔꯦꯁꯃꯥ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯑꯃꯨꯛꯇꯪ ꯁꯛꯄꯤꯌꯨꯕ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯄꯤꯡꯀꯤ ꯆꯟ ꯗꯦꯕꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯛꯑꯣ ꯃꯇꯦꯛ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯁꯤꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯣꯟꯖꯦꯡꯕꯝ ꯁꯨꯔꯦꯁ ꯋꯥꯈꯜꯒꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇꯒ ꯍꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯏꯆꯥꯁꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯋꯥꯈꯜꯒꯤꯁꯦ ꯇꯁꯦꯡꯕꯗꯤ ꯁꯛꯆꯈ꯭ꯔꯕꯅꯦ ꯋꯥꯈꯜꯒꯤꯁꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯏꯅ ꯏꯁꯩ ꯌꯥꯝꯃꯟꯗꯅ ꯑꯉꯥꯡꯅꯤꯕꯨ ꯀꯥꯎꯔꯦꯃꯤ ꯀꯔꯤ ꯏꯁꯩ ꯁꯛꯈ꯭ꯔꯕꯅꯣꯗꯣ ꯑꯉꯥꯡꯅꯤꯕꯨ ꯀꯥꯎꯁꯜꯂꯛꯑꯕꯅꯤ ꯏꯁꯩꯁꯦ ꯌꯥꯝꯃꯟꯗꯅ ꯀꯣꯏꯖꯝ ꯅꯤꯡꯊꯦꯝ ꯁꯅꯥ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯊꯛ ꯏꯔꯩꯗ ꯏꯁꯩꯗꯨ ꯈꯨꯗꯣꯜ ꯑꯃꯨꯛꯇꯪ ꯇꯝꯕꯤꯔꯝꯃꯨ ꯏꯆꯜ ꯉꯥꯏꯖꯔꯤ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯀꯦ ꯑꯩꯆ ꯁꯥꯟꯇ ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯣꯕ ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯁꯛꯂꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯥ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ ꯄꯤꯊꯣꯛꯅꯕ ꯊꯃꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯁꯛꯄꯤꯔꯛꯎꯀꯣ ꯖꯤꯅꯥꯅ ꯁꯛꯄꯗꯣ ꯔꯥꯖꯤꯞ ꯏꯖꯝ ꯑꯉꯝꯕ ꯈꯔ ꯇꯧꯖꯈ꯭ꯔꯦ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯄꯤꯊꯣꯛꯅꯕ ꯊꯃꯣꯏ ꯑꯃ ꯅꯉꯣꯟꯗ ꯅꯤꯇꯤꯟ ꯃꯥꯏꯃꯣꯝ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝ ꯍꯔꯤꯁ ꯃꯥꯏꯕꯝ ꯀꯀꯥ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯃꯥꯏꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯌꯦ ꯅꯣꯡꯃ ꯔꯦꯁꯃꯥꯗ ꯄꯤꯖꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯍꯔꯤꯁ ꯅꯪ ꯃꯃꯥꯒ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯏꯕꯝ ꯏꯇꯤꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯉꯝꯕ 300 ꯍꯥꯞꯆꯈꯤꯕꯅꯤ ꯏꯅꯥꯎ ꯄꯥꯝꯃꯨꯕ ꯇꯥꯃꯣ ꯏꯀꯥꯏꯔꯛꯏꯀꯣ ꯑꯩꯒꯤ ꯇꯥꯃꯣꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯪꯗꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯈꯔꯒꯤꯗ ꯑꯗꯨꯝ ꯁꯛꯇꯥꯛꯆꯕꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯇꯣꯏꯅ ꯆꯪꯕꯤꯔꯛꯄ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯇꯥꯃꯣ ꯏꯇꯤꯟ ꯃꯥꯏꯕꯝ ꯑꯩꯅ ꯎꯞꯆꯔꯤꯕ ꯏꯁꯄꯦꯛꯁꯤꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯇꯥꯔꯦ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯃꯨꯗ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯔꯦ ꯑꯩ ꯏꯁꯥ ꯂꯥꯏꯌꯦꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯗꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅꯤ ꯇꯥꯃꯣ ꯏꯇꯤꯟ ꯃꯥꯏꯕꯝ ꯊꯧꯕꯥꯜꯗꯒꯤꯅꯤ ꯌꯥꯝ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯥꯒꯁꯇꯒꯤ ꯃꯦꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯁꯦ ꯖꯨꯟ ꯐꯥꯎꯕꯗꯤ ꯖꯨꯂꯥꯏ ꯐꯥꯔꯁ ꯋꯤꯛ ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯀꯌా ꯊꯣꯏꯅ ꯏꯁꯥꯗ ꯑꯋꯥꯕꯁꯦ ꯈꯔꯅꯤ ꯂꯩꯔ ꯐꯖꯈꯤꯅꯤꯗ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯝꯃꯦ ꯈꯨꯠꯇ ꯄꯩꯁా ꯄꯥꯏꯔꯤꯉꯩ ꯍꯥꯏꯗꯤ ꯑꯇꯥꯟꯕ ꯇꯥꯜꯂꯛꯄ ꯄꯩꯁా ꯈꯔ ꯂꯩꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯐꯥꯎꯗꯤ ꯐꯖꯈꯤꯅꯤꯗ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯝꯕꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯁꯥꯡꯊꯔꯛ ꯋꯥꯁꯜꯂꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯁꯦꯀꯦꯟ ꯋꯤꯛ ꯑꯗꯨꯋꯥꯏꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡꯅ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯍꯥꯏꯕꯅꯤꯀꯣ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛ ꯂꯥꯏꯐꯁꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ
ꯍꯤꯡꯅꯕꯒꯤ ꯃꯇꯦꯡ ꯑꯃ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯤꯡꯅꯃꯩ 360ꯗ ꯉꯥꯊꯖꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯡꯅꯃꯩ 360ꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯁꯤꯡꯅꯃꯩ 360ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝ ꯃꯦꯝꯕꯔ ꯀꯌꯥ ꯑꯃ ꯂꯩ. ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯃꯣ ꯏꯇꯤꯟ ꯃꯥꯏꯕꯝ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯁꯤꯡꯅꯃꯩ 360ꯒꯤ ꯃꯥꯏꯀꯩ ꯈꯔ ꯍꯥꯏꯇꯥꯔꯦ, ꯑꯃꯈꯛꯇꯪ ꯅꯠꯇꯦ. ꯅꯥꯒꯨꯝꯕꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯩ ꯁꯤꯡꯅꯃꯩ 360ꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕꯅꯤ, ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗꯤ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯅ ꯉꯥꯛꯄꯤꯕꯅꯤ ꯀꯥꯏꯅ. ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯅꯤ. ꯇꯁꯦꯡꯕꯗꯤ ꯉꯥꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯆꯨꯝꯅ ꯈꯛꯇꯒꯤ ꯏꯆꯝ ꯆꯝꯕ ꯊꯧꯗꯥꯡ ꯃꯆꯥ ꯑꯃꯈꯛ ꯂꯧꯖꯕꯅꯦ. ꯑꯗꯨꯒ ꯇꯥꯃꯣ ꯏꯇꯤꯟ ꯃꯥꯏꯕꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥ ꯑꯃꯒꯤ ꯁꯤꯡꯅꯃꯩ 360ꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯌꯥꯝꯕꯅꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯡꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯕ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ. ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯤꯡ ꯑꯃꯇꯪ ꯈꯪꯍꯟꯖꯒꯦ. ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ. ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯃꯌꯥꯝꯁꯨ ꯈꯟꯕꯤꯔꯝꯃꯕꯅꯤ, ꯑꯗꯣ ꯇꯤꯆꯦ ꯍꯥꯏꯒꯗ꯭ꯔꯥ, ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯗꯣ ꯑꯩꯅ ꯐꯥꯗꯕꯒꯨꯝꯕ ꯑꯌꯥꯝꯕꯅ ꯑꯣꯏꯈ꯭ꯔꯦ. ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ. 4082 SS ꯏꯝꯐꯥꯜ ꯀꯀꯥ ꯏꯇꯤꯟ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ. ꯃꯥꯅ ꯂꯨꯄꯥ 200 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯏꯇꯤꯟ. ꯃꯅꯤꯄꯨꯔꯤ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯁꯇꯔ ꯅꯦꯞꯁꯅ ꯂꯨꯄꯥ 200 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ. ꯅꯤꯇꯤꯟ ꯃꯥꯏꯃꯣꯝ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯑꯦ, ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯋꯥꯡꯂꯦꯟ ꯃꯩꯇꯩ ꯃꯌꯥꯝꯕ ꯅꯥꯎꯕꯣꯏꯒꯤ ꯏꯁꯩ ꯑꯝꯇ ꯇꯥꯖꯒꯦ. ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩꯗꯨ ꯇꯥꯖꯒꯦ. ꯕꯣꯕꯣꯏ ꯕꯦꯛ ꯑꯒꯦꯟꯅꯁꯨ ꯁꯤꯒꯤ ꯏꯁꯩꯁꯦ ꯈꯟꯕꯤꯔꯛꯑꯦ. ꯔꯣꯕꯤꯟꯁꯟ ꯄꯨꯀ꯭ꯔꯝ ꯃꯃꯤ ꯁꯥꯃꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ. ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯁꯤꯃꯗꯤ ꯃꯌꯥꯝ ꯃꯌꯦꯛ ꯑꯣꯏꯅ ꯅꯠꯇꯕꯤꯗ ꯕꯥꯁꯤꯅ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯌꯥꯕ꯭ꯔꯥ? ꯕꯥꯁꯤꯅ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯌꯥꯝꯅꯗꯤ ꯐꯖꯕ, ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ. ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ, ꯏꯁꯩꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯕꯗꯨꯃꯛꯇꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ. ꯃꯌꯦꯛꯁꯦ ꯐꯥꯕ ꯐꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ. ꯏꯁꯩꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯏꯁꯩꯁꯦ ꯈꯔꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯕꯅꯦ. ꯑꯗꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯕ ꯏꯁꯩꯁꯤꯡ ꯑꯃꯐꯥꯎ ꯈꯟꯕꯤꯔꯛꯇ꯭ꯔꯦ. ꯑꯗꯨꯅ ꯕꯥꯁꯤꯅ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯊꯝꯖꯔꯤ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ. ꯀꯣꯟꯖꯦꯛꯃꯝ ꯁꯨꯔꯦꯁ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯔꯨꯒꯦ? ꯃꯇꯦꯡꯁꯦ ꯑꯗꯣꯝꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯔꯁꯨ ꯌꯥꯏ, ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯨ. ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯣꯕ ꯍꯥꯏꯕ ꯏꯁꯩꯁꯤꯃꯗꯤ ꯉꯥꯛꯄꯤꯌꯨ. ꯃꯊꯪꯒꯤꯗ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ. ꯗꯤꯌꯥ ꯃꯥꯏꯕꯝ ꯑꯩ ꯀꯥꯟꯊꯣꯛꯑꯝꯃꯤ ꯁꯤ ꯏꯁꯩꯁꯦ.
ꯍꯧꯖꯤꯛꯀꯤ ꯗꯤ ꯑꯦꯝ ꯍꯥꯏꯕꯝꯗꯣ ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯗꯤ ꯑꯦꯝ ꯍꯥꯏꯕꯝꯁꯨ ꯀꯥꯟꯊꯣꯛꯑꯝꯃꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨ ꯍꯥꯏꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯖꯤꯃꯤ ꯁꯔꯃꯅ꯭ꯌꯨ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯗꯤꯅꯦꯁꯀꯤꯗꯣ ꯕꯥꯁꯤꯅ ꯑꯣꯏꯔꯁꯨ ꯃꯇꯤꯛ ꯑꯃꯇꯪ ꯇꯥꯖꯅꯤꯡꯉꯤ ꯇꯧꯔꯁꯤ ꯇꯧꯔꯁꯤ ꯕꯦꯃ ꯕꯦꯃ ꯑꯊꯣꯛꯄꯝ ꯍꯦꯂꯦꯅꯥ ꯆꯦ ꯍꯦꯂꯦꯅꯥ ꯂꯥꯏꯐꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯄꯨꯡꯁꯤꯁꯨ ꯉꯟꯈꯠꯂꯛꯑꯦ ꯅꯪꯗꯤ ꯂꯣꯏꯐꯥꯎ ꯂꯩꯗꯧꯅꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯒꯤ ꯏꯁꯩꯗꯣ ꯏꯁꯄꯤꯁꯦꯜꯂꯤ ꯁꯣꯏꯗꯅ ꯁꯛꯂꯛꯀꯅꯤ ꯅꯍꯥꯟꯈꯩ ꯁꯛꯇꯕ ꯃꯑꯣꯡ ꯑꯃꯗ ꯁꯣꯏꯗꯅ ꯁꯛꯍꯜꯂꯛꯀꯦ ꯂꯣꯏꯐꯧꯇꯤ ꯂꯩꯌꯣ ꯑꯩꯅ ꯅꯉꯣꯟꯗ ꯅꯪ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯂꯩꯔꯤꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯃꯛꯄ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯏꯁꯩ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯀꯅꯤ
कोइजम निंथेंसना इचल पुंसी ngakna punsido sakpiramu soidana sakjarake mathang mathang Wanglin Maitai mayambagi basi khonjal tabada nungsi mayamgi seba tawba ngambo yuko imalebakna yaifari adongi kamen sigidamakta thagachari Abethoi ningthauzam tamo itinna ano khudol tambikhibido aisu khangawi yam pukchel chawraba ibung amani haibadi singjamai 360 hek palladi tamo itin manikanta makhoi mayamna chawraba thodang ama lawbiduna ngasi miyamna fazana khangnare ama di miyamgi mateng kaya su pangbidi aisu mateng pangjakre singjamai 360 gi Abethoi je kisale ko last Bê tôi sẽ phê cáo nó là có cái maru bơi lưới khăng lên rồi mẹ bà bê thôi gì có cái maru bơi lưới khăng lên rồi mẹ last cái sẽ lấy có tâm na được tới có Abocha soibam yam nungsiye basigi khonjel se hay chân nói gì có hay chân nói gì vậy nó thế đó xong ngamba sẽ bà tàu giờ bên này mẹ ông cái thầu tàu giờ bên này mẹ ông học sẽ pung sẽ thanh giờ là bên này lôi sẽ là xí ra cái máy tàu xí cái Jimmy Sharma new nongdam banangi kumhai se tazagi koi ngasai yam phasana khungjakre nongdam banangi kumhai se मैम कोई हंचित हाइतारे संडे नुमित अमुक लाइव से थाजरके सोयदना दुगा पुंग निपान मखाई ताव तमदा लाइव से सोयदना लाक्सगे अरोय बसिदी मैम यम नुंगसीबा इसे अमा सागा काइनरसी हेदना नितिन माइमोम आइना पामजब इसे सक्पिरक्ट्रसु मतिंग अदुम पांगनबा होनजगे कका नितिन माइमोम की इसे इसे अमतंग निसिंग बिरओबा यारगदी खदोल तमनबा सोयदना होनजगे Nitin my mom waru ago tengnarui nanga khoi sidi ain sa di fraktani di di am fraktani nitin my mom ki sai ngai jage ba ko to pam tang khan birong ne am nung sibai sai tang khan biro sim tang ding ak piu hai da tham jage sigi tengnarui nanga sidi ain sa di frak am tan bema bem thokpam helena mamsilak legi lambi sakriko सोइदना सक्लक्कनी चेहले नाता नाइबियो जिमी शर्मा न्यू ननाक्ता असुम फिल्म की बासी नमते अमतंग ताजनिंगी Robinson Pukram Basi da khorangi pukning semta khodol tamjakhrabani
ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦꯗ ꯏꯁꯩꯁꯦ ꯃꯌꯥꯝ ꯈꯟꯕꯤꯔꯛꯑꯦ ꯑꯗꯨ ꯈꯜꯂꯛꯏꯕ ꯏꯁꯩꯁꯤꯡꯁꯦ ꯁꯟꯗꯦꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯐꯥꯗꯕꯁꯨ ꯖꯤꯃꯤ ꯁꯔꯃꯅ꯭ꯌꯨ ꯍꯦ ꯁꯛꯎꯗ꯭ꯔꯤꯕꯤꯗꯣ ꯍꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯍꯟꯖꯔꯛꯀꯦ ꯀꯀꯥꯗ ꯅꯤꯇꯤꯟ ꯃꯥꯏꯃꯣꯝ ꯕꯥꯁꯤꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯆꯥꯏꯈ꯭ꯔꯦ ꯉꯁꯤ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯁꯤꯃ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯏꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯔ ꯅꯤꯇꯤꯟ ꯃꯥꯏꯃꯣꯝꯒꯤ ꯏꯁꯩꯁꯦ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯑꯩꯕꯨ ꯀꯤꯕꯤꯔꯤꯗꯣ ꯀꯤꯕꯤꯒꯅꯨ ꯇꯥꯃꯣ ꯀꯨꯏꯔꯦ ꯑꯩꯒ 360ꯒ ꯊꯦꯡꯅꯈꯤꯕꯁꯦ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯊꯦꯡꯅꯕꯗꯤ ꯐꯪꯗ꯭ꯔꯤ ꯂꯥꯏꯕꯛ ꯊꯤꯕꯅꯔ ꯈꯪꯗꯦ ꯑꯩ ꯐꯦꯛꯇꯤ ꯅꯠꯆꯗꯦ ꯇꯁꯦꯡꯅ 360 ꯑꯃꯗꯤ ꯏꯆꯟꯒꯤ ꯂꯥꯏꯐꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯦꯡꯖꯔꯤꯕ ꯑꯩꯍꯥꯛꯅꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯤꯔꯛꯑꯦꯀꯣ ꯀ ꯍꯥꯏꯗꯨꯗꯤ ꯁꯨꯝ ꯀꯤꯕ ꯍꯥꯏꯁꯦ ꯑꯀꯤꯕ ꯃꯈꯜ ꯌꯥꯝꯃꯤꯀꯣ ꯑꯀꯤꯕꯁꯦ ꯚꯨꯠ ꯀꯤꯕ ꯅꯨꯡꯁꯤꯕ ꯀꯤꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯔꯀꯥꯟꯗ ꯑꯗꯨ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯈꯜ ꯌꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯗ ꯉꯁꯥꯏ ꯀꯩꯗꯧꯒꯦꯗ ꯑꯩꯒꯤ ꯉꯁꯥꯏ ꯅꯤꯕ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯄꯟꯕꯤꯒꯅꯨ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯤꯡꯖꯃꯩ 360ꯅꯗꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒ ꯅꯛꯅꯕ ꯇꯤꯝ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯀꯩꯗꯧꯒꯦꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯔꯨꯑꯣꯏꯕ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯟꯕꯤꯔꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯊꯝꯖꯒꯦ ꯍꯦꯟꯔꯤ ꯑꯣꯏꯅꯥꯝ ꯇꯧꯔꯣ ꯇꯧꯔꯣ ꯅꯣꯏ ꯇꯧꯔꯣ ꯆꯥꯛꯇꯤ ꯄꯨꯛ ꯊꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯇꯁꯦꯡꯕꯗꯤ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯖꯗꯕꯤ ꯇꯧꯖꯔꯤꯕꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯄꯥꯡꯊꯣꯛꯆꯔꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯉꯁꯤꯒꯤ ꯈꯛ ꯅꯠꯇꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯥꯏꯛꯁꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯁꯦꯡ ꯇꯧꯖꯕꯅꯤ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯀꯩꯅꯣꯅꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯣꯝꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯕు ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯁꯤꯡꯁꯦ ꯑꯗꯣꯝꯒꯨꯝꯕ ꯑꯃꯅ ꯆꯤꯡꯊꯕꯤꯗꯣꯔꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯧꯔꯤꯕ ꯂꯥꯏꯐꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯂꯥꯏꯐ ꯇꯧꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯐ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯂꯥꯟ ꯆꯪꯉꯝꯗꯥꯏꯅꯤ ꯏꯌꯥꯝꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯛꯎ ꯏꯁꯩ ꯑꯃꯇꯪ ꯈꯣꯡꯕꯤꯔꯛꯎ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯔꯒ ꯑꯩꯈꯣꯏ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯑꯗꯨꯝ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯤꯡꯛꯇꯣ ꯊꯥꯖꯔꯛꯀꯦ ꯅꯨꯃꯤꯠꯇꯨꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯀꯔꯤ ꯂꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯩ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯁꯣꯝꯅ ꯀꯃꯦꯟ ꯄꯤꯕꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯕꯦꯠ ꯀꯃꯦꯟꯁꯦ ꯄꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯄꯥꯗꯕꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯗꯣꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯂꯥꯏꯐ ꯇꯧꯔꯤꯕ ꯃꯤꯁꯤꯅ ꯀꯅꯥꯅೋ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯊꯤꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯀꯜꯆꯔ ꯑꯃꯅ ꯈꯤꯇꯪ ꯀꯥꯈꯠꯈꯤꯕꯗ ꯆꯤꯡꯊꯅꯕꯒꯤꯀꯣ ꯁꯤ ꯌꯥꯝ ꯐꯖꯕ ꯀꯜꯆꯔꯅꯦꯅ ꯂꯧꯅꯩ ꯑꯁꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯁꯤ khitang ꯊꯥꯗꯣꯛꯅꯁꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ ꯏꯀꯥꯏꯕ ꯈꯪꯉꯤ ꯐꯤ ꯁꯦꯠꯂꯤ ꯆꯥꯛ ꯆꯥꯏ ꯑꯍꯥꯎꯕ ꯃꯁꯛ ꯈꯪꯉꯤ ꯑꯊꯨꯝꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯅ ꯀꯥꯈꯠꯂꯛꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯌꯧꯖꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯣ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯗꯣꯝ ꯏꯁꯥꯗ ꯊꯣꯛꯇꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯄꯤꯔꯝꯗꯥꯏꯗ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯄꯨꯡ 11:30 ꯇꯥꯔꯦ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏꯅ ꯂꯩꯖꯩꯁꯦ ꯏꯊꯧ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯕꯅꯤ ꯑꯗꯣ ꯅꯤꯕ ꯈꯛꯇꯪꯒꯤ ꯅꯤꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯃꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯝꯖꯒꯦꯀꯣ ꯏꯆꯜ ꯍꯦꯂꯦꯅꯥꯒꯤ ꯏꯁꯩ ꯑꯃ ꯁꯛꯀꯗꯕ ꯇꯣꯜꯂꯤ ꯏꯁꯩꯁꯦ ꯁꯤ ꯏꯁꯩꯁꯦ
ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯛꯀꯗꯕ ꯏꯁꯩ ꯌꯥꯝ ꯇꯣꯜꯍꯧꯔ ꯂꯩꯍꯧꯔꯦ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠꯄ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯍꯥꯏꯇꯥꯔꯦ ꯐꯨꯒꯠꯆꯒꯦ ꯑꯗꯨꯒ ꯍꯦꯟꯔꯤ ꯑꯣꯏꯅꯥꯝ ꯀꯣ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯍꯦꯟꯔꯤ ꯑꯣꯏꯅꯥꯝ ꯑꯗꯣꯝꯗ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯃꯤꯡ ꯈꯔ ꯇꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯦ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣꯝꯅ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯔꯝꯗꯥꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯇꯣꯄꯤꯛꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯇꯧꯖꯔꯤꯁꯦ ꯀꯅꯥꯅꯣ ꯇꯧꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦꯀꯣ ꯑꯗꯣꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯑꯩꯒꯤꯁꯦ ꯐꯣꯔꯁ ꯅꯠꯇꯦ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯨꯝꯕ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯨꯅ ꯍꯤꯡꯖꯔꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯗꯥꯏꯗ ꯑꯗꯣꯝꯒꯤ ꯀꯃꯦꯟꯗꯨꯅ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯝꯇꯪ ꯅꯩꯅꯕꯤꯔꯝꯃꯣ ꯚꯤꯖꯤꯠꯁꯦ ꯑꯩꯒ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯆꯟꯒꯤ ꯐꯦꯟ ꯑꯩꯈꯣꯏ ꯂꯩꯔꯤ ꯕꯦꯠ ꯀꯃꯦꯟꯗꯣ ꯌꯦꯡꯕꯤꯔꯨꯅꯨ ꯀꯣꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯤꯅꯤ Hello, 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 check. Hello, hello, hello. ꯃꯦꯝ ꯇꯥꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ Landscape. Audio track. Keyboard. Notification. 26 10 5 April 12. Keyboard hidden. Keyboard hidden. Keyboard. ꯀꯣꯟꯖꯦꯛꯃꯝ ꯁꯨꯔꯦꯁ ꯃꯄꯥ ꯃꯆꯥꯁꯦ ꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯠꯇꯕ ꯕꯦꯠ ꯀꯃꯦꯟ ꯊꯥꯒꯠꯂꯛꯀꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣꯝꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯏꯁꯩ ꯑꯣꯏꯅ ꯃꯈꯥ ꯇꯥꯃꯤꯟꯅꯁꯦ ꯑꯩꯒꯤ ꯏꯆꯜ ꯍꯦꯂꯦꯅꯥꯗ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯐꯖꯅ ꯃꯈꯥ ꯇꯥꯅ ꯁꯛꯑꯁꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯆꯦ ꯍꯦꯂꯦꯅꯥꯅ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯏꯕꯨꯡ ꯑꯃꯗꯤ ꯏꯅꯥꯎ ꯔꯦꯁꯃꯥ ꯑꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯋꯥꯔꯝꯕ ꯄꯨꯝꯕꯁꯨ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯍꯦꯂꯦꯅꯥ ꯃꯇꯨꯡꯗꯁꯨ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝꯅ ꯀꯀꯥꯗ ꯈꯨꯗꯣꯜ ꯇꯝꯍꯟꯅꯤꯡꯕ ꯏꯁꯩꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯝꯍꯟꯖꯔꯛꯑꯒꯦ ꯍꯦꯟꯃꯜꯂꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯔꯣꯕꯤꯟꯁꯟ ꯄꯨꯈ꯭ꯔꯝ ꯏꯁꯩꯁꯤꯃꯗꯤ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯅꯤꯇꯤꯟ ꯃꯥꯏꯃꯣꯝ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯍꯤꯡꯂꯤꯕ ꯊꯋꯥꯏ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯏꯁꯩꯁꯦ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ
Tarun Oinam life pudi thari adu iyamba amasung ichangi ngasi kari mathel chabi ke simatang haibiyo please. Chak chajadriye akhoi Saddam Singamayum kakagi basigi khonjel se yam nushi taba yam nungai thagachari abethoi ning thauzam isai sakpase nungai ba awaba kayagi ihulna pullaga thamoidagi thoklakpani aduna no bad comment please. Thagachari che abethoi support tawibagi damakta Kangleipak nungin channel na lupa chama amo kapirekle thagachari mamang dasu kapirak khraba mal Zimmi Sarmaniu thagachari iyamba ana ayek yaudana punsi Sangbo oibiu ko nanaw di thamoy penle iyambagi basigi khonjel tabada thagachari kari kauzagadabano di khangzadre adomgi ka comment sigi damakta kakabu thagat pa phongdok pirakpa ijalgi ming haidare Ma'am Sunday numita mong mutanaba sem saminase Sunday numita soidana lakpiyo Sunday numiki pung nipan makai tawa matamda live sem mong thawa ngamnabo honajage Sunday numita so mayamna nungsibiduna support tawbiyo mateng pangbiyo duga matungda di bet comment padraba honajage haiba wafam simu thamjari duga bet comment bibira iba adomna bet comment piramdaida ahanbada khandhabi gadoise aigi sigi wahai se haidrasu yabani mayamna support tawri si moi mayam thoku mai tawjahorni haraga adom back tawbiyo aduga aibo unfollow tawbiramo haina thamjage napal na chade aigi sidi tasengmagi request ni adom gumba amana maram oirakanda aibu nungsibiriba ichaliche duga ichilnau kaya amana aibu nungsiraktanabagi maram ama oirakadoini haidana aina pakatchabagi haijabani aibu nungsibiriba singna aibu ngasi support tawbiring haidi ai soidana magi mayamgi thogol tawjagini haidana mayamgi mafamda thamjari Abethoi ning thauzam kege moirang lepak tu sakpiro tichegi haigadra sigi se mathangda soitna Udol tamjarage kasigidi waro bigano kushinda basu tawjarage live se kuinusu thajarage lan matam so ibenina yana thengna thabu su noi today Khaba tokchom GP number khangongdre agam khara pangzage GP number soidan haijarake 7005 777798 number sida adomna pangbiningba angam mateng do pangbiro Ichal kavitana loidorabra aina hangbirakpado ichal kari seitabininge hadi ichal se singametri 60 gisu yamaroi bati member ne doga loinana कहता है आईगी रवि शंकर चिंगू लेचल हाइबा यूट्यूब चैनल अमदी फेसबुक पेज से हौदोक चरकपदगी हाइतारे नि लोइना जरकपा याम नुसिबै चलनी मार्क्सो दो सरो खाइबम हेरोजित ददा सी
ꯆꯟ ꯂꯝꯂꯥꯏ ꯍꯥꯏꯕ ꯑꯣꯏꯗꯣꯏꯔꯥ ꯈꯪꯖꯗ꯭ꯔꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯈꯤꯇꯪ ꯁꯣꯏꯕꯒꯤ ꯑꯩꯒꯤꯁꯦ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯕꯅꯤꯀꯣ ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯕꯅꯤ ꯇꯔꯨꯟ ꯑꯣꯏꯅꯥꯝ ꯍꯦꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯑꯩꯁꯨ ꯂꯨꯄꯥ 100ꯈꯛ ꯊꯥꯖꯈꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯦ ꯃꯇꯤꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯪꯂꯩꯄꯥꯛ ꯅꯣꯡꯏꯟ ꯆꯦꯅꯦꯜ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯁꯤ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯖꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯏꯀ꯭ꯋꯤꯞꯃꯦꯟ ꯏꯇꯤꯟ ꯃꯥꯏꯃꯣꯡꯒꯤ ꯏꯁꯩꯁꯤꯁꯨ ꯌꯥꯝ ꯁꯛꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯅꯣꯡꯏꯟ ꯆꯦꯅꯦꯜꯒꯤ ꯁꯖꯦꯁꯟ ꯂꯧꯖꯔꯤ ꯁꯣꯏꯗꯅ ꯇꯧꯖꯅꯤꯡꯉꯦ ꯑꯗꯣ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯇꯤꯛ ꯆꯥꯗꯕꯅ ꯍꯥꯏꯇꯥꯔꯦ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠꯄꯁꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯛꯑꯀꯥꯟꯗ ꯍꯩꯃꯥ ꯅꯣꯏ ꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯔꯣ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯪꯕꯤꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯁꯤꯡꯖꯃꯩ 360ꯒ ꯂꯣꯏꯅꯖꯔꯒ ꯑꯃꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯤꯌꯁꯅ ꯄ꯭ꯔꯖꯦꯟ ꯇꯧꯖꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨꯗ ꯇꯥꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯇꯥꯔꯛꯏꯕ ꯁꯦꯟꯐꯝꯁꯤꯡꯗꯨ ꯔꯕꯤ ꯁꯪꯀꯔꯅ ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯡꯗꯨ ꯆꯪꯈꯤꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯑꯩꯗꯤ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯏꯁꯩ ꯁꯛꯄꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯃ ꯈꯟꯕꯤꯔꯛꯑꯦ ꯁꯠꯀꯥꯏꯔꯦ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯍꯥꯏꯅ ꯁꯤꯃꯇꯪꯗꯤ ꯈꯨꯗꯣꯜ ꯊꯝꯖꯔꯒꯦ ꯇꯔꯨꯟ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯟ ꯅꯪꯒꯤ ꯃꯤꯡꯒ ꯍꯥꯏꯕꯤꯌꯣ ꯑꯗꯣꯝꯒꯁꯨ ꯌꯥꯝ ꯆꯥꯅꯩ ꯏꯁꯩꯁꯤꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯦꯁꯃꯥ ꯌꯦꯡꯈꯣꯝ ꯀꯧꯖꯩ
ꯃꯇꯦꯛꯁꯤꯒ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ खाइदेमना चैराव नुमित का मरी लेना चैराव नुमित इंसान हाउनी मथल मथल है बसे मतिक तंग सकपिरो ना तकपिरे इसे मतिक अमक खुदोल तमजरगे यामना लांग इसे सुसक नुआइजदे जिमी सर मनु इचलदगी खोइरांगी पुकनिंग स्टेदो ताजनिंगे तसाबिरपे खोइरांगी पुकनिंग से सिंगसाई दुकान सिदा खुंबी खरबनी अदो मथंगी लाइफ तो ओइना फजना सकजरगे ngasiगidi pungsu thengjalaklabani aisु saidi sakapani saji kitang wa ba haigadra adudagi mayam sei se matek matek oina khudol tamjaramage अबे थोइन थौजम थैंक यू इचल नुंगाइरे तुमलनी थागेचरी मथंगदसु सोइदना लाइव याउबिरओ दुबि इसे खनबिरओ बेमा बेमा थोपम हेलेन पेन बनाइदबा पेनथोकपा ngमदबा हाइबसे ताइबम असिगी मिरबा एखोय खक्ता ओइरमगद्रा खनजै थमोइदा फारकपा इथिल फोंदोकचबनी लाइफ हौबदगी नुंसिबिदुना इसे खनबिरकपा खुदिमक काइ खुमनजरी मयामगे सपोर्ट ना इबुंगी पेज असिबु हिंहनबदा एखोय पुन्ना सरुक यामिनसि चेहलेना याम थागेचरी खोइना हाइगेदबसिंगि चेहलेना ना लोइना हाइबिरे सपोर्ट यामना तौबिबने इचेसे खोइगिदमक्ता तरुण ओइनाम नंगसे थवाइनी अयुकिना नुमिनि नुमिदांग थाजनी प्लीज इसे मथंगी लाइफ तो ओइना खुदोल तमजरगे वारौबिगनु
Thank you. Masigidamagtadi mayam punampu roiboina Ravi Shankar Chingolijalgi Maikai Rasmayang Kom Amadi Ravi Shankar na mayam punampu roiboina Kurumjari Kunonjari Hedana mayam punampu Thamjari.